ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯔꯒꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 9077282001 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯍꯥꯡꯗꯣꯛꯆꯔꯦ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡ ꯉꯔꯥꯡ 26 ꯖꯅꯋꯥꯔꯤꯒꯤ ꯁꯨꯇꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯡꯅꯗꯕꯅ ꯄꯥꯎꯆꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯦꯗꯂꯥꯏꯟꯁ ꯄꯥꯊꯣꯛꯆꯕꯒꯤ ꯊꯧꯔꯝ ꯂꯩꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 9077282001 ꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯐꯥꯖꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯃꯒꯤ ꯊꯧꯔꯝꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤ ꯑꯗꯣꯝꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯣꯏꯅꯅ ꯐꯦꯁꯕꯨꯛꯇ SKTVꯗ ꯑꯥꯏꯁꯀꯣꯝꯗ ꯃꯅꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯔꯦꯗꯤꯑꯣꯗ ꯄ꯭ꯂꯦꯠꯐꯣꯝ 9ꯗ ꯃꯤꯌꯥꯝꯅ ꯊꯧꯔꯝ ꯑꯁꯤ ꯇꯥꯕ ꯎꯕ ꯐꯪꯕꯤꯒꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯑꯩ ꯀꯩꯊꯦꯜ ꯃꯥꯟꯕꯤꯒꯤ ꯐꯖꯕ ꯃꯦꯔꯥꯕꯣꯟꯅꯦ ꯐꯖꯗ ꯑꯣꯖꯥ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯤ ꯍꯧꯖꯤꯛꯀꯤ ꯂꯤꯂꯥꯗꯣ ꯍꯣꯏ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯔꯦꯗꯤꯑꯣꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯤꯔꯃꯥ ꯍꯣꯏ ꯑꯗꯒꯤ ꯄꯨꯖꯥꯅꯤ ꯍꯣꯏ ꯌꯥꯎꯕꯗꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯉꯁꯥꯏ ꯑꯌꯨꯛꯀꯤꯗ ꯀꯔꯤ ꯏꯁꯄꯦꯛꯇ ꯇꯌꯥꯏ ꯂꯣꯏꯔꯒ ꯕꯤ ꯆꯟꯗꯟꯒꯤ ꯏꯁꯩ ꯊꯥꯕꯗꯨꯁꯨ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨ ꯑꯃꯇ ꯉꯥꯏꯖꯕ ꯉꯔꯥꯡꯒ ꯅꯍꯥꯟꯒꯤꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯔꯦꯗꯤꯑꯣꯁꯦ ꯌꯥꯗꯕꯒꯤ ꯏꯁꯇꯦꯁꯟ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯏꯁꯇꯦꯁꯟꯁꯦ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯕꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯦꯝꯖꯔꯤ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯆꯕꯅꯤ ꯉꯔꯥꯡ ꯑꯗ ꯑꯩ ꯌꯥꯗꯕ ꯉꯁꯥꯏꯁꯨ ꯄꯨꯡ 9ꯒꯤꯗꯣ ꯉꯔꯥꯡꯒꯤ ꯄꯨꯡ 9ꯗ ꯂꯥꯛꯇꯦ ꯍꯥꯏꯕ ꯑꯧ ꯉꯔꯥꯡꯗꯒꯤ ꯑꯗꯨꯝ ꯁꯦꯝꯕꯅꯤ ꯅꯍꯥꯟꯗꯤ ꯇꯧꯗꯦ ꯅꯍꯥꯟꯅ ꯑꯌꯨꯛ ꯉꯥꯏꯍꯥꯛꯇꯪ ꯇꯧꯏ ꯑꯗꯣ ꯉꯔꯥꯡ ꯑꯌꯨꯛꯇ ꯉꯥꯏꯍꯥꯛ ꯁꯦꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯊꯤꯜꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯥꯕ ꯍꯧꯔꯒ ꯅꯨꯡꯊꯤꯜꯗ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛꯇ ꯁꯦꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯊꯦꯡꯕꯗ ꯑꯃꯨꯛ ꯁꯦꯝꯃꯤ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯂꯣꯏꯔꯒ ꯑꯗꯨꯋꯥꯏ ꯃꯇꯝꯗ ꯑꯃꯨꯛ ꯁꯦꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯊꯥꯖꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯩ ꯃꯨꯠꯄ ꯈꯣꯠꯄꯒꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤ ꯑꯃꯨꯛ ꯃꯨꯠꯄꯗ ꯑꯩꯈꯣꯏ ꯃꯦꯆꯤꯟꯗ ꯀꯛ ꯔꯤꯐ꯭ꯂꯦꯛꯁꯟ ꯍꯜꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛ ꯃꯨꯠꯄ ꯁꯤꯒꯨꯝꯕ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯔꯤ ꯑꯣꯖꯥꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯑꯣꯖꯥ ꯏꯔꯥꯕꯣꯟ ꯑꯩꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯒ ꯑꯩ ꯇꯧꯖꯩꯑꯕ ꯉꯔꯥꯡ ꯀꯩꯅꯣꯒꯤ ꯄꯨꯡ ꯀꯔꯤ ꯏꯁꯇꯦꯠꯇ ꯇꯌꯥꯒꯤ ꯍꯥꯏꯐꯦꯠ ꯇꯧꯕ ꯌꯥꯈꯤꯗꯕꯗꯒꯤ ꯑꯩꯅ ꯑꯣꯖꯥ ꯕꯦꯟꯗ ꯐꯣꯟ ꯇꯧꯖꯩ ꯑꯣꯖꯥ ꯕꯦꯟꯒꯤ ꯅꯝꯕꯔꯁꯦ ꯇꯧꯖꯔꯦ ꯑꯗꯨ ꯆꯠꯂꯒ ꯄꯥꯏꯔꯛꯇ꯭ꯔꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤꯔꯣ ꯑꯣꯖꯥ ꯅꯠꯇꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯒꯤ ꯏꯁꯇꯦꯠꯇ ꯇꯌꯥꯏ ꯂꯥꯛꯄꯩꯗꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯁꯦꯝꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯗꯨ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯁꯦꯝꯕꯗꯨꯅ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯕ ꯁꯣꯏꯅ ꯃꯊꯧ ꯁꯤꯜꯂꯝꯕ ꯇꯥꯔꯦ ꯁꯤ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏ ꯆꯦꯟꯖꯦꯜ ꯇꯥꯔꯦ ꯃꯥꯅꯦ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯗꯨ ꯍꯥꯏꯖꯒꯦꯗꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤ ꯂꯤꯂꯥꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝ ꯄꯦꯜꯍꯟꯕꯁꯤ ꯅꯨꯡꯉꯥꯏꯖꯦꯅ ꯑꯣꯖꯥꯗ ꯐꯣꯟ ꯇꯧꯖꯔꯛꯄꯅꯦ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯄꯠ ꯇꯠꯄꯗꯣ ꯍꯥꯏꯔꯤꯌꯦ ꯑꯩꯈꯣꯏ ꯃꯥ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯄꯠ ꯇꯠꯂꯦ ꯍꯥꯏꯅ ꯅꯍꯥꯟꯗꯒꯤ ꯐꯣꯟ ꯇꯧ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯐꯣꯟꯗꯣ ꯈꯤꯇꯪ ꯅꯛꯁꯟꯕꯤꯕ ꯌꯥꯕ꯭ꯔꯣ ꯐꯣꯟꯗꯣ ꯌꯥꯝ ꯄꯤꯛꯅ ꯇꯥꯖꯔꯦ ꯌꯥꯝ ꯄꯤꯛꯅ ꯇꯥꯈ꯭ꯔꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯍꯧꯖꯤꯛꯀꯤ ꯂꯤꯂꯥꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯃꯦꯗꯥꯝ ꯅꯤꯔꯃꯂꯥ ꯍꯣꯏ ꯑꯗꯒꯤ ꯃꯦꯗꯥꯝ ꯄꯔꯥꯅꯤ ꯍꯣꯏ ꯌꯥꯎꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯇꯌꯥꯏ ꯂꯣꯏ ꯇꯥꯖꯔꯤ ꯌꯦꯛꯇꯅ ꯍꯣꯏ ꯍꯥꯏꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗ꯭ꯔꯃꯥ ꯂꯣꯏꯔꯕ ꯗ꯭ꯔꯃꯥ 3 ꯍꯥꯏꯇꯥꯔꯦ 3 ꯑꯃꯁꯨ ꯂꯩꯖꯔꯦ ꯃꯗꯨꯒꯤ ꯃꯔꯛꯇ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯥꯟꯅꯕ ꯂꯤꯂꯥ
ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯇꯤꯂꯣꯇꯃꯥꯅ ꯏꯕ ꯑꯗꯨꯒ ꯗ꯭ꯔꯃꯥꯗꯨꯁꯨ ꯂꯣꯏꯔꯒ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯅꯨꯃꯤꯠ ꯌꯥꯝꯗ꯭ꯔꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯔꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯐꯝꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯊꯧꯔꯝ ꯑꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥ ꯃꯌꯥꯝꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯠꯅꯖꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯖꯔꯤ ꯔꯦꯗꯤꯑꯣ ꯑꯃ ꯆꯂꯥꯏꯕ ꯔꯦꯗꯤꯑꯣ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯔꯦꯗꯤꯑꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣꯒꯤꯗꯤ ꯑꯩꯈꯣꯏ ꯏꯟꯀꯝꯁꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯕꯒꯤꯗꯃꯛ ꯄꯩꯁꯥ ꯐꯪꯕ ꯂꯩꯇꯦ ꯃꯁꯤ ꯚꯣꯂꯨꯟꯇꯔꯤꯂꯤ ꯗꯦꯗꯤꯀꯦꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯊꯧꯔꯝꯗꯤ ꯃꯌꯥꯝꯅꯗꯤ ꯑꯗꯨ ꯍꯥꯞꯆꯤꯟꯕꯤꯌꯨ ꯑꯗꯨ ꯍꯥꯞꯄꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯍꯥꯏꯕꯀꯣ ꯑꯗꯣ ꯊꯧꯔꯝꯁꯤꯗꯤ ꯄꯩꯁꯥ ꯐꯪꯕ ꯊꯧꯔꯝ ꯅꯠꯇꯦꯕ ꯑꯗꯩ ꯊꯧꯔꯝꯗꯨ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯊꯧꯔꯝ ꯌꯥꯎꯕꯅꯦ ꯂꯥꯛꯑꯕꯅꯤꯅ ꯊꯥꯎ ꯁꯦꯟ ꯑꯗꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯁꯦꯟꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯐꯥꯎ ꯄꯤꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤꯅꯦꯕ ꯔꯦꯗꯤꯑꯣ ꯇꯧꯏ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯟꯇꯣꯛꯏꯕ ꯊꯧꯔꯝꯁꯤꯒꯤ ꯄꯩꯁꯥ ꯄꯤꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯍꯤ 9 ꯂꯥꯎꯗꯨꯅ ꯂꯥꯛꯆꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯍꯣꯠꯅꯖꯒꯦ ꯑꯃꯨꯛ ꯆꯍꯤ 2 ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯖꯔꯛꯄꯅꯤ ꯃꯀꯣꯛꯇꯒꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯀꯞꯄꯦ ꯑꯗꯨ ꯁꯥꯟꯅꯔꯤꯕ ꯂꯥꯎꯊꯣꯔꯛꯄꯗꯁꯨ ꯈꯪꯉꯦ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯃꯁꯛ ꯈꯪꯕꯁꯨ ꯌꯥꯎꯖꯔꯦ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯑꯗꯨꯒꯨꯝꯕ ꯂꯤꯂꯥ ꯀꯌꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯧꯒꯤ ꯅꯤꯉꯣꯜꯒꯤ ꯃꯅꯦꯝ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯈꯔ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯈꯔ ꯑꯗꯨꯒ ꯂꯤꯂꯥꯗꯨ ꯄꯨꯊꯣꯛꯄꯤꯕ ꯁꯒꯣꯜꯁꯦ ꯃꯍꯦꯟꯗ꯭ꯔ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯑꯏꯕ ꯀꯧꯋꯦ ꯑꯏꯕ ꯂꯤꯂꯥꯗꯨ ꯏꯕ ꯑꯏꯕ ꯑꯗꯒꯤ ꯁꯥꯔꯅ ꯄꯨꯊꯣꯛꯄ ꯑꯗꯣ ꯄꯨꯊꯣꯛꯄꯤꯕ ꯁꯥꯔꯕꯨꯁꯨ ꯑꯗꯒꯤ ꯂꯤꯂꯥ ꯏꯕ ꯁꯒꯣꯜꯁꯦ ꯃꯍꯦꯟꯗ꯭ꯔꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯗ ꯌꯥꯎꯔꯤꯕ ꯏꯆꯪꯉꯩꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯄꯨꯊꯣꯛꯄ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯒꯨꯝꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯅ ꯂꯥꯎꯊꯣꯛꯄꯗꯁꯨ ꯑꯩꯅ ꯄꯨꯊꯣꯛꯄꯅ ꯍꯥꯏ ꯑꯗꯨ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯄꯨꯊꯣꯛꯄ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯄꯨꯊꯣꯛꯄ ꯍꯥꯏꯁꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯛꯄꯤꯔꯛꯄꯀꯣ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯉꯁꯤ ꯇꯥꯍꯧꯗ꯭ꯔꯒꯁꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯤꯟꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯏꯔꯟ ꯑꯣꯏꯖꯕꯅꯤꯅꯀꯣ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯟꯊꯣꯛꯆꯈꯤꯕ ꯈꯪꯗꯦ ꯆꯠꯈ꯭ꯔꯦ ꯂꯤꯂꯥꯁꯤ ꯔꯦꯗꯤꯑꯣꯗ ꯁꯟꯗꯣꯛꯄ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅꯁꯨ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯃꯥ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯨ ꯅꯝꯕ ꯃꯇꯝꯗ ꯁꯦꯜ ꯆꯪꯉꯤ ꯑꯗꯨꯅ ꯄꯪꯅꯝꯗ ꯅꯝꯕ ꯌꯥꯗꯦ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯔ ꯑꯗꯨꯝ ꯁꯦꯜ ꯆꯪꯕ ꯄꯣꯠꯅꯤꯅ ꯑꯗꯨꯒ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄ ꯑꯗꯨꯝ ꯂꯤꯂꯥ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯦꯗꯥꯝ ꯁꯔꯣꯕꯂꯥꯅ ꯄꯨꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥ ꯑꯃꯒꯤ ꯆꯪꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯆꯔꯒ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯑꯩ ꯔꯥꯏꯇꯔ ꯑꯃꯗ ꯂꯤꯂꯥ ꯑꯃꯈꯛ ꯍꯥꯏꯔꯒ ꯂꯩꯖꯔꯤ ꯃꯁꯤ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯔꯤ ꯑꯩꯒꯤꯗꯤ ꯊꯕꯛꯁꯦ ꯍꯥꯊꯨ ꯀꯥ ꯍꯦꯟꯅ ꯇꯧꯒꯟꯗꯦ ꯑꯗꯨꯒ ꯍꯥꯊꯨꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛꯇꯨ ꯇꯔꯨ ꯇꯅꯥꯟꯅ ꯇꯧꯖꯔꯀꯥꯟꯗ ꯈꯤꯇꯪ ꯁꯦꯝ ꯁꯥꯔꯒ ꯄꯨꯊꯣꯛꯆꯕꯗꯣ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯊꯧꯁꯨ ꯑꯗꯨꯝ ꯆꯤꯟꯖꯕ ꯃꯌꯥꯝꯒꯤ ꯁꯤꯟ ꯊꯧꯒꯥꯏ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ ꯍꯥꯏꯅꯕ ꯂꯩ ꯁ꯭ꯂꯣ ꯑꯦꯟ ꯁ꯭ꯇꯗꯤ ꯋꯤꯟ ꯗ ꯔꯦꯁ ꯀꯥꯏꯕꯗꯣ ꯇꯞꯅ ꯏꯪꯅ ꯋꯥꯈꯜ ꯇꯥꯅ ꯊꯕꯛ ꯇꯧꯕꯗꯨꯅ ꯃꯥꯏ ꯄꯥꯛꯑꯦ ꯂꯥꯟꯗꯁꯨ ꯃꯉꯥꯏꯔꯦꯀꯣ ꯃꯊꯪ ꯀꯣꯂꯔ ꯑꯃ ꯂꯥꯛꯑꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯂꯩꯔꯣꯡꯊꯦꯟꯗꯒꯤ ꯇꯀꯣꯜꯂꯩ ꯃꯤꯡꯅ ꯃꯤꯡꯗꯤ ꯑꯗꯨꯝ ꯚꯥꯏꯔꯦꯟ ꯆꯠꯂꯦ ꯇꯀꯣꯜꯂꯩ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯑꯧ ꯒꯥꯏ ꯍꯧꯖꯤꯛ ꯁꯥꯔꯣꯏꯒꯤ ꯌꯥꯝ ꯂꯤꯂꯥꯗꯣ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯇꯥꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯀꯞꯈ꯭ꯔꯦ ꯍꯣꯏ
ꯑꯩꯈꯣꯏꯒꯤ ꯃꯄꯥꯅ ꯗꯥꯛꯇꯔꯗ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥꯗ ꯑꯩꯕꯨ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯉꯒ ꯑꯩ ꯌꯥꯝ ꯀꯞꯄꯁꯦ ꯆꯨꯝꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯍꯥꯏꯕꯤꯌꯨ ꯃꯈꯥꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯁꯥꯔ ꯍꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯂꯨꯝꯃꯒ ꯑꯗꯨꯝ ꯇꯥꯕꯩꯗ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯦ ꯍꯣꯏ ꯂꯨꯝꯃꯒ ꯑꯣꯏꯔꯁꯨ ꯇꯥꯕꯤꯌꯨ ꯊꯧꯔꯝꯁꯦ ꯁꯨꯝ ꯇꯥꯔꯤꯉꯩꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯦꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯄꯠ ꯄꯠ ꯇꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯃꯗꯨ ꯃꯇꯪꯗꯤ ꯏꯟꯇꯔꯅꯦꯠꯀꯤ ꯀꯔꯤꯒꯤꯅꯤ ꯑꯗꯣ ꯉꯁꯤ ꯉꯔꯥꯡꯗꯤ ꯈꯔ ꯐꯔꯝꯃꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯧꯔꯛꯑꯁꯨ ꯈꯔ ꯃꯌꯥꯝꯅ ꯉꯥꯛꯄꯤ ꯇꯥꯔꯦ ꯑꯗꯨꯒ ꯇꯠꯈꯤꯕꯗꯣ ꯌꯥꯝ ꯀꯨꯏꯁꯜꯂꯛꯑꯒꯗꯤ ꯐꯣꯟ ꯇꯧꯔꯒ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯗꯅꯀꯣ ꯍꯧꯖꯤꯛ ꯈꯜꯂꯛꯏꯕ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯧ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯏ ꯐꯣꯟ ꯇꯧꯕꯤꯔꯒꯅꯦ ꯑꯇꯩ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯁꯨ ꯈ꯭ꯋꯥꯏ ꯐꯕꯗꯤꯀꯣ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯑꯩ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯁꯨ ꯋꯥꯍꯣꯡ ꯃꯨꯠꯈ꯭ꯔꯦꯅ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯔ ꯍꯣꯏꯒꯤ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯤꯂꯥꯗꯨꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯊꯥꯒꯠꯆꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯂꯛꯂꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯅ ꯀꯥꯞꯄꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯔꯦꯗꯤꯑꯣꯗ ꯏꯟꯇꯔꯅꯦꯠ ꯑꯃꯨꯛ ꯀꯥꯞꯄꯅꯦꯕ ꯏꯟꯇꯔꯅꯦꯠꯇꯣ ꯁꯣꯟꯖꯜꯂꯛ ꯇꯥꯔꯗꯤ ꯄꯠ ꯑꯅ ꯇꯠꯂꯦ ꯄꯠ ꯇꯠꯄ ꯅꯠꯇ꯭ꯔꯒ ꯍꯟꯖꯟ ꯋꯥ ꯑꯃ ꯉꯥꯡꯈꯤꯕꯗꯣ ꯍꯟꯖꯟ ꯉꯥꯡ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕ ꯃꯁꯤ ꯑꯇꯣꯞꯄ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯗꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣꯏ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯇꯧꯔꯤꯁꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝꯁꯦ ꯈꯣꯡꯖꯣꯝꯗꯒꯤ ꯁꯟꯗꯣꯛꯄ ꯑꯗꯨꯒ ꯈꯣꯡꯖꯣꯝꯗꯒꯤ ꯁꯤꯈꯣꯡꯗ ꯑꯃꯨꯛ ꯀꯥꯞꯄ ꯍꯥꯏꯇꯥꯔꯦ ꯀꯥꯞꯄꯤꯁꯤꯗ ꯏꯟꯇꯔꯅꯦꯠ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯗꯨ ꯊꯣꯛꯆꯕꯅꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕ ꯀꯌꯥ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯁꯤꯟꯒꯦ ꯍꯥꯏꯗꯅ ꯍꯣꯠꯅꯖꯔꯤ ꯃꯁꯤ ꯁꯦꯜ ꯌꯥꯝꯅ ꯆꯪꯉꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯟꯗꯛꯇꯁꯨ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯌꯥꯗꯕ ꯑꯗꯒꯤ UPS 2 ꯄꯣꯈꯥꯏꯕ ꯑꯗꯒꯤ UPS ꯕꯦꯛꯑꯞ ꯂꯨꯄꯥ 70,000 ꯑꯃꯨꯛ ꯑꯅꯧꯕ ꯑꯃ ꯁꯤꯟꯕ ꯑꯗꯒꯤ electric manunggi haitare electric manung yadadana electric semada 36,000 adagidi manungda paliba AC haitare AC thade yadabanina AC du generator nganga direct samjalubadagi AC du pokhai giba AC du munawna semba asi hamgrasani adana aigi kokse sigi koksida ai atopa changde adana mayamne khoina honajari se aduna yam wan honajai mayam thokol tawrise moisu sumaina wana honariniko ade mutliba kholiba tawrise haidena aduga akhoi mutle na harasu muttaba radio channel amada tune phatna tawraga tabiu karimta waningai leite na hawaidi all india radio ga aina tawbudu khakta leirambani haujikti leiru bada radio gi radio ngaktani dena ko kaisu waningai leite haijariba mahut adumak leiyaba aduga akhoi gi khudong chadaba su lebadu mayamna takpiro akhoi sudum fanabadum honajage. Hello. Good afternoon, Sergeant. Taramruk chari waza. Bishnupur leke legi dina abhi ribu mein hum sikai ko mein bosari. Sergeant ngasi sibu ya sat kine ai gum tawri. Satti ga dorin. Ngasi haiza ki de tang ko nipan haiza. Oh, sorry. Ngasi yo ni gore. Hoi. Oh, Sergeant ngangi face to face to yam noise halu tare ko di dan se thoi ba ilang lang sigi ꯀꯩꯅꯣꯁꯤꯒꯤ ꯀꯔꯦꯟ ꯏꯁꯨꯁꯤꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯒꯅꯤ ꯋꯥꯍꯪꯁꯤ ꯌꯥꯝꯅ ꯍꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯋꯥꯍꯪꯁꯦ ꯍꯪꯅꯕꯒꯤ ꯃꯆꯥꯛ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯂꯩꯔꯤꯕꯁꯤꯡ ꯍꯪꯕ ꯌꯥꯕ ꯌꯥꯗꯕ ꯂꯩꯕꯅꯤna ꯑꯩꯈꯣꯏꯅ ꯍꯪꯒꯗꯕ ꯋꯥꯍꯪꯁꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯅꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯥꯡꯅ ꯐꯪꯖꯕ ꯐꯦꯁ ꯇꯨ ꯐꯦꯁ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯠꯅ ꯉꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯥꯔꯁꯦ ꯃꯇꯨꯡꯗ ꯁꯨꯝ ꯄꯥꯡꯊꯣꯛꯄꯤꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯁꯥꯔꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯁꯥꯔꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯥꯔꯁꯦ ꯑꯗꯨꯒ ꯁꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯦ ꯉꯁꯤꯒꯤ ꯏꯟꯁꯄꯦꯛꯇꯔꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯦꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯂꯝꯕꯝ ꯔꯣꯕꯤꯟꯁꯟ ꯍꯥꯏꯕ ꯀꯩꯅꯣ ꯗꯣꯛꯇꯔ ꯇꯝꯕ ꯑꯃ ꯂꯩꯈꯤꯗꯕ ꯃꯗꯨ ꯇꯥꯕꯗ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯥꯔꯁꯦ ꯃꯗꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯒꯤ
ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯒꯤ ꯀꯩꯅꯣꯒꯤꯗꯃꯛꯇ ꯂꯩꯇꯕ ꯁꯤꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯥꯔꯒ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯐꯩ ꯑꯍꯜ ꯑꯣꯏꯔꯒ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯐꯩ ꯃꯁꯥꯒꯤ ꯌꯥꯝ ꯃꯦꯆꯨꯔꯤꯇꯤ ꯑꯣꯏꯕ ꯗꯣꯛꯇꯔ ꯑꯃ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯌꯥꯝ ꯋꯥꯅ ꯃꯃꯥ ꯃꯄꯥꯅ ꯁꯦꯝꯕꯤꯔꯕ ꯁꯥꯕꯤꯔꯕ ꯃꯇꯨꯡꯗ ꯂꯩꯒꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯃꯥ ꯃꯄꯥꯅ ꯄ꯭ꯔꯣꯛ ꯆꯥꯛꯑꯝꯒꯗꯕ ꯇꯥꯕꯗ ꯁꯥꯔ ꯖꯦꯝꯁꯀꯤ ꯉꯁꯤꯒꯤ ꯀꯃꯦꯟ ꯄꯥꯕꯗ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯖꯦꯝꯁ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯥꯔ ꯖꯦꯝꯁ ꯅꯨꯡꯉꯥꯏꯖꯗꯦ ꯁꯥꯔ ꯖꯦꯝꯁ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤ ꯁꯤ ꯇꯣꯡꯕ꯭ꯔꯥꯅ ꯍꯥꯏꯕꯤꯔꯝꯕ ꯑꯩꯈꯣই ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯐꯣꯔꯃꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯄꯣꯟꯅꯦꯅ ꯍꯥꯏꯕꯤꯔꯝꯃꯦ ꯁꯥꯔ ꯖꯦꯝꯁ ꯃꯁꯤ ꯇꯥꯕꯗ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯗꯤꯗꯤꯀꯦ ꯏꯝꯐꯥꯜꯒꯨꯝꯕꯅ ꯎꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯀꯥꯟꯗ ꯃꯃꯩꯗ ꯃꯤꯌꯥꯝꯅ ꯁꯛꯈꯪꯈꯤꯕ ꯑꯩꯈꯣꯏꯒꯤ ꯒꯤꯠꯆꯟꯗ꯭ꯔ ꯊꯣꯛꯆꯣꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕ ꯀꯥꯟꯗ ꯌꯥꯝꯅ ꯄꯦꯟꯖꯩ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯍꯧꯔꯛꯄ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯊꯦꯡꯅ ꯃꯥꯏꯊꯤꯔ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯃꯩꯗꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯈꯤꯕ ꯑꯣꯏꯈꯤꯕ ꯒꯤꯠꯆꯟꯗ꯭ꯔ ꯇꯣꯡꯕ꯭ꯔꯝ ꯍꯥꯏꯕ ꯒꯤꯠꯆꯟꯗ꯭ꯔ ꯌꯨꯝꯅꯥꯛꯇꯨꯃꯗꯤ ꯑꯩ ꯁꯣꯔꯤ ꯑꯩ ꯑꯗꯨꯃꯗꯤ ꯁꯣꯏꯔꯦ ꯃꯥꯒꯤ ꯂꯤꯂꯥꯁꯦ ꯊꯣꯛꯄ ꯃꯇꯝꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯧꯕ ꯆꯤꯔꯤꯉꯩꯗ ꯗꯣꯂꯥꯟ ꯃꯊꯛꯇꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯤꯂꯥꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯁꯦ ꯚꯕꯣꯛ ꯀꯥꯔ ꯂꯣꯏ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯀꯞꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯤꯂꯥꯗꯣ ꯀꯥꯏꯈꯤꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗꯨꯅ ꯎꯠꯈꯤꯕ ꯀꯩꯅꯣꯗꯣ ꯎꯠꯄꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯒꯤ ꯋꯥꯔꯤꯒ ꯂꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯤꯂꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯣꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯋꯥꯔꯤꯒ ꯂꯤꯕ ꯈꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯤꯟ ꯂꯥꯗꯦꯟ ꯁꯥꯕꯒꯤ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯗ ꯁꯣ ꯑꯃ ꯎꯠꯀꯅꯦꯅ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯕꯤꯟ ꯂꯥꯗꯦꯟ ꯌꯥꯝ ꯃꯥꯜꯂꯦ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯃ ꯎꯠꯄꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯦꯅ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯇꯣꯛꯈꯤꯕ ꯆꯠꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯁꯟꯅꯤꯗꯥꯏ ꯒꯣꯁꯥꯏ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯆꯧꯀ꯭ꯔꯤ ꯂꯥꯟꯁꯤꯜꯂꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯟꯆꯤꯒꯤ ꯑꯁ꯭ꯔꯝꯒꯤ ꯃꯇꯥꯡꯗ ꯒꯤ ꯋꯥꯔꯤꯗ ꯅꯨꯄꯤ ꯁꯥꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯌꯥ ꯍꯥꯞꯄꯗꯣ ꯆꯣꯡꯊꯣꯛꯈꯤꯗꯅ ꯌꯥꯗ ꯀꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯡꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯣ ꯁꯥꯔ ꯖꯦꯝꯁꯇꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯏꯟꯇꯔꯚ꯭ꯌꯨꯒꯨꯝꯕ ꯀꯌꯥꯗ ꯑꯩꯈꯣꯏ ꯎꯅꯕ ꯀꯌꯥ ꯊꯦꯡꯅꯖꯗꯦ ꯁꯥꯔ ꯖꯦꯝꯁ ꯎꯅꯕꯒꯨꯝꯕ ꯂꯩꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯁꯥꯔ ꯖꯦꯝꯁꯀꯤ ꯑꯣꯏꯅ ꯑꯩ ꯏꯟꯇꯔꯚ꯭ꯌꯨ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯩ ꯏꯟꯇꯔꯚ꯭ꯌꯨ ꯑꯝꯇ ꯌꯥꯎꯗꯦ ꯑꯣꯀꯦ ꯑꯗꯨ ꯑꯩꯅ ꯀꯌꯥꯁꯨ ꯊꯦꯡꯅꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯖꯦꯝꯁ ꯀꯣ ꯑꯩ ꯌꯥꯝ ꯆꯥꯎꯊꯣꯛꯄꯩ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯖꯩ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯅꯀꯣ ꯑꯩꯒꯤ ꯋꯥꯠꯂꯤꯅ ꯑꯩ ꯊꯕꯛ ꯃꯌꯥꯝ ꯇꯧꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯈꯔ ꯍꯦꯟꯅ ꯇꯧꯖꯈꯤꯒꯦ ꯑꯗꯨꯀꯥꯟꯗ ꯎꯅꯁꯦꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯗ ꯈꯤꯇꯪ ꯍꯧꯒꯠꯂꯛꯄꯗ ꯃꯤꯅ ꯃꯁꯛ ꯈꯪꯉꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝ ꯎꯅ ꯂꯩꯕꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯔꯝꯗ꯭ꯔꯕꯨꯗꯤ ꯑꯩ ꯅꯍꯥꯟꯅ ꯎꯅꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯉꯁꯤ ꯈꯔ ꯍꯥꯏ ꯍꯌꯦꯡ ꯈꯔ ꯍꯥꯏ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧ ꯂꯩꯕꯅꯤꯅ ꯑꯩ ꯈꯔ ꯍꯦꯟꯅ ꯇꯧꯖꯈꯤꯒꯦꯒ ꯍꯥꯏꯕ ꯑꯩ ꯑꯦꯋꯥꯔꯗ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯤꯉꯩ ꯎꯅꯍꯤꯔꯣꯏ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯈꯤꯕꯒ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯃꯤꯅ ꯃꯇꯝ ꯑꯗꯨꯝ ꯂꯥꯛꯀꯅꯤꯗꯣ ꯖꯥꯕꯤꯔ ꯎꯅꯔꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯎꯅꯔꯛꯀꯅꯤ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯖꯈꯤꯒꯦ ꯑꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯏꯊꯟꯗ ꯐꯝꯃꯒ ꯑꯩ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯂꯤꯔꯁꯨ ꯌꯥꯏꯕ ꯗꯥꯏꯃꯟ ꯇꯣꯛꯁ ꯀꯥꯏꯅ ꯗꯥꯏꯃꯟꯅ ꯍꯥꯏꯔꯤ ꯀꯥꯏꯅ ꯍꯥꯏꯔꯒꯀꯣ ꯇꯥꯛꯄꯤꯌꯣ ꯖꯥꯕꯤꯔ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯖꯦꯝꯁ ꯇꯦꯟꯇꯛꯅ ꯋꯥꯍꯩ ꯑꯃꯇꯪ ꯈꯤꯇꯪ ꯁꯥꯡꯅ ꯂꯧꯖꯔꯦ ꯁꯥꯔ ꯖꯦꯝꯁ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯏꯃꯥ ꯑꯃꯅ ꯍꯪꯉꯛꯄ ꯑꯃꯗ ꯃꯅꯥꯗꯤ ꯂꯧꯈ꯭ꯔꯦ ꯍꯥꯏꯁꯤ ꯁꯥꯔ ꯖꯦꯝꯁ ꯀꯔꯥꯏ ꯂꯧꯔꯤꯅꯣꯕ ꯃꯅꯥ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤ ꯏꯟꯁꯄꯦꯛꯇꯔ ꯍꯥꯏꯁꯦ ꯁꯦꯔꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗꯁꯨ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯃꯅꯥꯗꯤ ꯂꯧꯈ꯭ꯔꯦ ꯀꯥ ꯍꯥꯏꯅ ꯁꯥꯔꯅ ꯍꯥꯏꯐꯦꯠꯇꯪ ꯊꯦꯠꯂꯒ ꯃꯃꯩꯗꯤ ꯇꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯗꯨꯗ ꯂꯨꯄꯥ 50,000 ꯐꯦꯃꯤꯂꯤ ꯑꯃꯅ 50,000 ꯄꯤꯔꯝꯃꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯍꯥꯏꯗꯅ ꯁꯥꯔ ꯖꯦꯝꯁ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯁꯄꯦꯛꯇꯔ ꯍꯥꯏꯁꯦ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯒꯦ ꯁꯥꯔ ꯖꯦꯝꯁ ꯊꯥꯒꯠꯂꯦ ꯍꯥꯏꯗꯤ ꯁꯥꯎꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕ ꯉꯝꯃꯦ ꯀꯅꯥꯝꯇꯅꯁꯨ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯁꯥꯔ ꯖꯦꯝꯁ ꯃꯁꯤ ꯃꯅꯥ ꯄꯤꯕ ꯇꯥꯔꯗꯤ ꯀꯅꯥꯅ ꯄꯤꯕ ꯇꯥꯏ ꯄꯤꯒꯅꯤ ꯁꯥꯔ ꯖꯦꯝꯁ ꯃꯅꯥ ꯄꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯥꯔ ꯖꯦꯝꯁꯀꯤ ꯉꯁꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯁꯥꯟꯅꯔꯤꯕ ꯁꯦ ꯀꯅꯥꯝꯇꯅ ꯇꯧꯕ ꯉꯝꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯏꯁꯥꯅ ꯁꯥꯟꯅꯔꯤꯁꯤꯅꯤ ꯏꯁꯥꯅ ꯄꯨꯝꯅꯃꯛ ꯂꯣꯏ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯅꯥ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯁꯥꯔꯁꯦ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦꯗ ꯑꯗꯨꯒꯨꯝꯕ ꯀꯅꯥꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯅ ꯃꯅꯥ ꯄꯤꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯃꯥꯅ ꯑꯗꯨꯝ ꯃꯅꯥ ꯄꯤꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯗꯨꯗꯁꯨ ꯐꯦꯃꯤꯂꯤ ꯑꯃꯅ 50,000 ꯀꯠꯊꯣꯔꯛꯑꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯗꯨꯗꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯤꯔꯣꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤꯅ ꯄꯤꯔꯛꯄꯁꯦ 10 ꯄꯤꯔꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ 10 ꯄꯤꯔꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ 50 ꯄꯤꯔꯛꯄꯁꯨ ꯌꯥꯎꯈ꯭ꯔे ꯑꯗꯣ ꯃꯁꯤꯡꯗꯤ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯣꯏꯅ ꯍꯧꯖꯤꯛ ꯄꯟꯖꯗ꯭ꯔꯁꯨꯀꯣ ꯑꯗꯣ ꯑꯩ ꯂꯥꯏꯔꯤꯛ ꯑꯃꯇꯪ ꯐꯣꯡꯒꯦꯅ ꯈꯜꯂꯤ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗ ꯑꯗꯨꯝ ꯐꯣꯇꯣꯒ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏ ꯏꯔꯒ ꯍꯥꯞꯆꯔꯛꯀꯦ ꯑꯣꯖꯥ ꯕꯤꯔꯥ ꯑꯗꯨꯒ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ
series ama natraga akhona putholiba wari hai tare ko adugi mana pina ba haidana kanam leite adugi adubu mayam gi sum thabak torok ba horok da akhona tawjari ba aduga tabak sida hai tare ko ihan hana ga mayam na sakhang bagi ga hai de khoi lewa club kaina mayam na oja ojit LMG gi ga ori se mana sinbi da na moina ga hai tare han bai na radio to ba horok da dedication no khangbir ga chahi ma farak pe dai du da hai tare moi club ta kaur kan da mai na ngondal palising mangri manga da mai na ora male PB ki azum ikai khom na ba hai tare ko na tawjari ba thabak tu da media personality aduga radio gi pioneer ma oina ga na da mai na to bi ba sudum yawe adugi budi adagi hatak so dum singjamai da so koi family ma ga kun to ki ba 10000 dum pirakhi da na ko adu khakta sunate ima Victoria na so 25000 na dum pi aduga pallubu gi thiloi ba na ro hai tare adu ima bel sing na so inspector te ai gi ni ga na lupa cham pi ba da su adu ma da su mana koi aduga inspector te ai gi ni na lupa lising ani pi ba da su adu su koi hai tare pirami ba mayam do loina mak semi sini sari sini ko hojik laigada bagi tawada bagi mayam se mai bill kyam chai mayam khoi mai bill yam cha jan mayam na tana na bonai se radio da gi ta se na ha kan se lak na te ado radio se da tawra kan kari no fangi se advertisement go malak pa da do mo do fangi ko ado advertisement je nukti gi lak pa na te tha magi ne na tawra man mit mangani gi tarani gi ne na tawra ma ado khoi na kitang he na matam ga hapjara kan da nong ni ga chondara tha ba ado da fango go lupa lising tara ma taret ma manga ma do punjala ga lupa lising kontrani fu adu suro kanda koi side de hing na bagi dum hona jabne hai tare yam seng na di aduga CDR de non profitable sen tong daba sen dong leitaba amani haidana adu mai lady ne aduna mai gi bill se yam challe mai gi bill aduna thona yam gar jani adu mayam do ngasi phawa koi mai gi bill thi doi ni mai gi bill gi damak tan ni ga na ai khoi samai na ngasi bo mayam de bisa khai de ko adu mayam na top magi maram da diamond gi ne na pirak podo adu ma khoi adu adjust tawi hai tare khangabok tagi koi ima thaba koi kem blooming higher secondary school lady se si koi gi ima se ima thaba na matam sang na hai tare nang gi mai gi bill oyo na haragat ma tha ma gi lupa lising manga yam sang na pirami adai ma hoi gi su anai yarok pa aduga ai radio se phagi da ba hai tare adai ima ga koi se tam na gre hojik se kra adu mai tau na hai tare ko matam sang na nang gi mai gi bill oyo la kan tha ni gi ni tha ma gi ni kan so piram yam nuksi ba yam lai kana ma hai dra jo si dum tha gi dum pa chang so so ka bu de sai tare ni 500 ko mi so dum lai adu sima yam sina dum hona jari hai tare adu ta sunata ni mai bel sing pa cham pang ma chani pang diamond gi ni ga hai ri sing do adu ngak ta ni da kai sum kai de pang ma ngam da sing na thumbs up to bi yeng bi ba da dum so lu pam tor su yorom doin adu na kaim ta leite adu hona jage ngam le ba ma kai chini koi na theng na ri ba di ko mayam do gi wa ne adu ngarang so dum koi power supply chai adu ga dum semi mayam na di ya de hai do adum semi adum electronics item asi dum yar ga leini hai ba leite ase ga phami ba se leiri se adum matam pon mokte ya ne hai ba leite mu yar oi amuk sinni adu ngarang hak tang jo se leida live to ring edu tv apak pa ma thama som da live to thadok pa ne hak tang de te ya de eta bud ong na ba dong to we adu sini khodi community radio ni na khoi ngang na ri ba lon presentation style all india radio ga karim to manade wangang magi style oiro adai thorom to bo oiro aina sida mana masing uliba dagi insang na pi uli se karamba tv channel da utke karamba radio channel da utke kanam uloi magi ne ko odana sidi khoina mayam ge hena naksin ba mari ma da nuksi ba do odu utpai wa ne khoina phai hai ba na te ko sina khoi gi machat ni khoi gi chana bi ni hai tare mayam ga nungsin ba mari do adu khakta ni ucha ba hai batai mi ga khana na ba mi ga launa na ba mi ga nungsin na da na ba kari gumba mata ai khoi to leite to su to roi punsida nungsiba gi lambi do adu khakta ni thiba mi oi ba moina mi oi ba magi dama aduga kunai sigi dama kirai pak ki dama kiram dam gi dama hello minga made life from ibc hello boy mari to bi semne na ima koireng gai dagi ima mani tombi taram lok chari ima gi lam do na chana haidu ima na haida bagi oi chao ju mayam pram se thaga chari sia gi na mana phung do adu thaga ke na de to ko su phang da ba ni ji le dina ki ji phang jira ya wai je adu hajira ke na sto ba hoi am wai je ari
Nah, wang man dagi chen ping ga cha ping wa. Toro podo du siam nuai. Wangban call ga torok podo imana wangban leiram manina. Imana nuksisa podo. Wang man dagi bina do bungo gi music pomin na ba Ganesh ko do dugi machi o yung gani. Oh. O magi ha pomin na machi ni. Ako'y lekay dagi ni. Okay. Ano manukay de mayum pang gibni. Adi punima do na ako'y lekay de lay binabni sar pidra. Oh, duso hagat sa kina. Tawjar pa ni. Yam nungay masarog habirok pa imana fong dopirok pa. Oh, parang magta dun tawjar ke. Hoy manungay na tabiyo. Tagachari. Toram sarog habirok po ka. Daina kwais boniam manatapirok po ka. Ngasigi drama siyam na kapman na tamoyam na nai. Chak chana sana tajara mani adu kapman madagi chak chaba yakidre. Drama yamna fazai na tapiri. Tagachari daina drama sana jari ba kangbu nasu tabada nungai ba wani aduga drama si mayam di honna ba honna jakiba aina su nungai ba faujai haitare. Tabak ama tauba aduga tauriba tabak tu masing thabi ba jidi yamna nungai jabane haitare honna riba singna. Nature lover tagachari ngarangi athengbagi inspector te aida manem bokna advice pibagi matang fazai na ta pirok ba. Tagachari Ima mani tombi asem se somala somala pamna kau da sungkum kumde hai no mata ima se kaino ne khara haloi ra bane adama koi gi text to bo khot pa ka na dum haije da bane hai tare kumninga su kumbai ta ba daga adugo moi rang bane hai tare ko thank you sagachari call to view thoroma sida makata na hangdunu lady basida Somananda Nomaitem drama Nungaiki Natapiri. Sagachari. Thank you so much. Call to view Thoromasida Taruga Viri Basing. Hayengi Tawal Ningomongi Lilasi, Tangisan and Katpatara, the Hayang Puning Warong and Katsage, Aduga Krangan Kalaga Yuto in a Toroke, Aduga Mayam Saruga view, Acton or so, Puning Waro, the Toro, those are put the Haitare. Hello. I'm talking have you, ma? Oh, I Olivia, Sarasala, Ruda, the Lamu Coffee, Hyderabad. Kari lam dagi ne hai bai ma amtang tabi kari lam dagi ne bai ma Wangjing dagi kisan gi ma ne oh hoi lila maming ama hai gi bai ma bahubali hai de lila maming de kari no bahubali de kari lila no ma bahubali la ne na hai ba ado order high on high. Adudi lady ma, quitty. Oh, my, I want to cut up to Yala. Planning to high on high. Oh, Adudi lady, Adulila, Maming do the lady. Oh, Marangi, I'm not ready for number of law when I'm not ready for them to happen. Yeah, they're Adudi ma topa lila kari lege. Oh, Adu, I think we have a dog. Adu, we do. You had me to know about over the have a tablet. Don't worry about. Oh, me had me pundo, do crime gi serial ni yaud of the other, but the Imayam Yaudravani Hanagadi Manadravani. See the woman guy doing a sea hundred of New the guys. Hingan Magomam Yauram, Tauris. Hoi. I think we do me had a cut away out door. I don't have to know that with the malak that I am that we loud and I just said loud. And then they say I think we don't see there and high by now. What you know it. That's not part of the my father cheated another Hoi ma, Ado Nungazere, ma soy the Nadam Honazerake, Tamna ko. Aduga Toromasida Saruga Birak by my number so Yaurabanina, Mana
तानिंगबा दुगा खंगनिंगबा लेरसु मरमरक्ता दुम सरुग आबिरोइमा तागचरिमा थोरमदा सरुग आबिरकपा सिगिदमा हयेंसि पुनिंग वारोल थोरमसि खितंग हंगचगे पुंगदी ngangkhatpa haisi pung yamna nganjaro ayuk kanodagi haitare koigi khajikdang maning mamang thokjaraga pung 10 makhai adaidagina 13 makhai swaidigi haitare ko 13 or swaidigi dum hobo yabra du yengjarake mayam adu kariguma nungthin gi lila se hing soidragadi haitare hojibogdi soidena leyeba do hayeng soiragadi hanagi pungpham da dum leijage mayam da soidena hayeng ताबियो इंस्पेक्टर ते आएगी मांगोइने न सुख हंगन जरके हेलो हेलो सारे हम पातु थोचम लेखाय दिगे नमाय केम सभा थंगसा ताबियो करी वाफम हाबिनी सार ये स्पीकर दवाई से जी थेरे नि फने याम लेबे सार को सार ना अतु पचने नमन लेरिङै मतमदगी होदो पि ब्राइना खतंग समम नबमी यावजे खरबसा हाइबदी हाइबदी सार ना अतु पचने नमद लेरमबदगी अमुक मतम खर लेखरेदने सार के अतुगा वहोंग दमु उन्थर खरे सार माने माने डायमंड लेरिङै मतमदा ये ओइना लाखबरा नि सार के डायमंड लेरिङै दा कैदोबा डायमंड लेरिङै दिगी होगिब्रा सेरेन जे औ माने माने डायमंड सोमदा लेरिङै दे होबनी कोरोना लाकेबा 2020 दगी होबा हाइतारे 2020 गी नवंबर गी तांग 10 हाइतारे होबदि आई मापनदा दुम होबनेबा अदुगा संदोकबदो अथेंबा संदोकनी ना हाइतारे होय अदुमाइना हौजरखिबनी अदुगा 2022 गी अगस्त की तांग 5 बौ संदोकजरमगा अदुदगी तोगा 2022 गी अगस्त की तांग 3 तगिना डायमंड टीवी हाइदना चैनल सिदा हाइतारे खोंगजोम केबल टीवी से डायमंड टीवी ओंथोगा ममिंग ओंथोगा अदुदगी मुक रजिस्टर तौरगा अमुक हौरे अदुमाइना दु मखा ताना हौरे अदुगा टीवी चैनल द यावखिबना अदुगी 2022 गी सितंबर गी तांग 3 अदुदगी अमुक हना टीवी चैनल द संतोए रेडियो द दि संदोक्त्रे अदुबु सागी टीवी द ताब येंग कामु खगी दि मोय जबा रेडियो द तार मगले टीवी दि सन माने माने कामु खरम दे स्पेक्टर ते आइ दंग जो कामु खर दे कुये कई फाउ लोय गुम न सा अदुबु आई चाही अनि लेरगा आई हंजरे अदुननी हौजिक नुमिदांगी मतमदा संदोइबा तौरमदो हानगी तत्खिबा मतमदो मपाय यौरकदोरबनी अदु चप चाना अंक होलगा इना थाग्रबनेबा हजिक थाजरी मैम इमाइबल सिंह मरु मपांग ताहौदब सिंह सीरियल 415 हाइतारे अदुदगिनी अइना मैम थमजरंबसे अदुना अमुक हना 415 दगिदी हानगी ताहौदब मखैदो मथंग मथंग फुकलगा लाकबा यारनी ना हाइतारे तावते सारा तो हनक अनुब लीला खरा लाइव ngasi संदोखे दुमदि आई डॉक्टर दे सागी खरा नुवाइतबम यावनी येंगरिन ताबना होद्रेबा ओके अदो मथंग दसो ngasi दुदि अमो हंगलगा ताबनी येंगलानी सा अदुगा अनोब लीला लाइव सिंग सा थौरम संदोपगी मतम अदुदा कितंग निसिंग बिबा सौरमगी मतम खरा लाउथोकी बगे दो कितंग हातिरगदि सा याम नुवाइजे रेंगी चांग नायना फोन मतम बगी लाकदो मतम मतम ताब ngamnabagi sakki याम नुवाइजे अखोइगी समना हारबदो हजिक अखोइ थौरम तौरिसे मकोकता अयुक्ता अखोइ संदोकजे थौरम से लाउथो ए हाइतारे अदु सि लाउथोकपसि खंग नतबा अखोइगी स्टाफ सिंग दसो हाइतारे सथजरीबा थौरम सिगी हौजिकी थौरम जन सी ओरे मथंगी न सीनी अदुगा होरे नुमिदांग फावबगी सीने न मथंग मथंग कियुदा लाउथोकपगी चनबी हाइतारे को अदु सेमननबा दम हाइबने अदु अंगांग सिंगदा थबक ओइना तमना तोना पांगथोरनबा दम होनजरके थागचरी सा थैंक यू फबा फजबा आइबदो ओइनबा होनमिनसी अदुना चंगी थबक से हेते यादे हाइतारे अदुना थैंक यू सो मच कक्चिंगदगी चे सकी ना लापदा चे सकी ना खामेन अदगी हंगाम स्लोय सुरे पिरम मयाम से मयाम सिंग दगी करी दगी हाइतारे मसिना इन होजिंग ngahaki mamang dai jakibdo माइबल सिंग ना दुम समायना दुम पिबिरकपा अदुगा मयाम से समायना खुदोल तमगा कोई चाजरी से हाइतारे करिगी ओली नो हाइ सिने सुनुक्सिबदो माइबल सिंग ना नुक्सिबिबा हाइतारे को अदुनी
Hello. Hello. Madam NJ mem cha taram luxury o tabi robra ai khonjen tajare. Tae sa ai kadum hajege tawni adu. Ngarang gido sa. Ngarang pusa thajagi bodo. Oh yogzare madam yogzare. Oh yogzare bu sa adu hage tawni do ai si hobi tawodane. Khadena su yeng hogda hostan sa palego ko. Adu mana thok tawramba adai sana lakro kana tu hande hai kai ni hai si woni yeng kanda ko khangpo wane bu sa ko. Hoi hoi ka so kai dre soi ba do akhoi na law thok pa da ta ba gi kana ba so ai tare madam na khoi da lising ani kapi ba do lising ani do kapi ba do na chani hoina ka pa ba ai tare adu chani khak yorok pani na isu chani ne law thok pane ba adu ga di ko nang da mo lising amaga lising amaga chani pa na mo ko na kapi re hai tare punna lising ani hai tare madam thank you so much adu hangege to ba sa ko adu lila ma tha gi hai kai lila ai ta hodre ai sa thui drama ma tha ki hujik mamang gi chingkhala dum yang ba yani dum ta ba yani soidena ta biu hoi taga chari madam hoi sa madam wahong radio diamond tv bu sogot pi ba hai ba tare mateng so yamna machin mateng si am phang bi ba hai ba tare koi gi haninga le tana thaga chari anai ek su khari yawe na taupi ba on maroi na na bi ek podom ta fabiu aduga khoina kari ma thabam tau kan da hai tare hekta mateng khajik tor sulu palising ani ma homa hekta pi bi rok pa pang bi rok pa anytime matam ama da hekta hai tare thaga chari madam shorna matam punamak to chan bi bo ishan thaga chari aduga khoi gi hello Hello. Mình ngắm телефон 하비 씨. Anti lation me sa hangang nagi. Tapiu kari wa phom habi ning. Sargi agi sa ai wa hen tangai jege ko akhi atheng mada tholak pa thabal. Ai badi thabal dagi magundu bune bo ta atheng mo tholak pa hai sa. Atheng mada tholak pa thabal lai. Atheng mada tholak pa thabal hai ban nataba. Atheng mada tholak pa nataba. Atheng mada thabal lai manam hai ba. Thabal lai nataba thabal hai ba. Thabal lai manam hai nei hai ba. Ai di thabal lai se ayukta manam nam de ba. Hoi thabal lai jo hai aduga hai ta. Hoi atheng mada farak pa thabal so hai na ba yaw. Atheng mada farak pa thabal laga. Tapiu kari matang no. Adugi hai badi thabal dagi ing tikna amadi nganjariba thabal dagi magundu bune bo atheng bo tholak pa thabal hai sa na to. Aduna aiju thengna mayam ama hai badi sargi yuat phangwa matamda mayam na tawningdana sar bu thaganingdana ahan bu sun oina thagat pi re aduga aina thengna tawjarai sina sargi mayam sina lore kanda aina bu tawjarai sina sargi magundu bo haptariba aduna thengna sargi lilagi hai badi sana sargi yaujariba timduda matam sangna yauba ngambaga hai badi daita yaubagi damak sana yuaraba phangbiriba adubu ni aina thagatariba adugi yauram da bi sa adu riwa to thengna hai badi mayam sangna yaurapri du phangamoiba adu yamna thagasai sa yuaram phangaga sargi mayam thagatpiraka mayam to gi damak to sarbu hanna thagasariye aduga ngarang dangi athengdagi keno inspector tayagi mama sabiruna lowiba role haibadi mama cha dubu magi nipaga keno ga nga haibadi tanaba yaraktabagi dama mana masadu mingonda pithoga mana sonda imunga waba piba adusu yam yajaningde haibadi hujiki lei keno toiba ngang aniduna macha nupa du hato piraga dima mawa du warpongam doribra madugi thabak to aidi yamna yaningdi mama de am sauninge adu manem buktu gi loriba ron du musu yamna thaga chari sa thank you madam santi thaga chari tarom ta biraga sorok ya birakpa adongi pongning da farakpa khalon share to birak hello taram lok chari sabu amre khum jare sai kyang le mang le kai de gu mi hen ba
ꯁꯥꯕꯨ ꯑꯍꯥꯟꯕꯗ ꯊꯪꯒꯜ ꯄꯤꯖꯔꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯩ ꯅꯍꯥꯟ ꯂꯤꯂꯥ ꯌꯦꯡꯕ ꯂꯥꯛꯀꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤꯗ ꯁꯥꯔ ꯁꯥꯔꯅ ꯂꯤꯂꯥ ꯄꯥꯔꯇꯤ ꯑꯃꯗ ꯑꯩꯈꯣꯏ ꯆꯍꯤ 10 ꯂꯦꯡꯗꯅ ꯂꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯑꯇꯥꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯍꯥꯏꯗꯧꯕ ꯆꯍꯤ 10 ꯅꯠꯇꯦ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯑꯇꯥꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯁꯤꯃꯛꯅ ꯁꯥꯔꯒꯤ ꯃꯒꯨꯟꯁꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯈꯪꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯁꯥꯔꯅ ꯉꯁꯤ ꯔꯦꯗꯤꯑꯣ ꯇꯧꯕ ꯉꯝꯃꯤꯕ ꯑꯗꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯇꯧꯕ ꯉꯝꯃꯤꯕ ꯃꯌꯥꯝꯁꯦ ꯁꯥꯔ ꯁꯤꯒꯤ ꯃꯒꯨꯟꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔꯅ ꯈꯥꯡꯕ ꯀꯟꯕꯗꯨꯒꯤ ꯑꯗꯨꯅ ꯑꯩꯁꯨ ꯁꯥꯔꯗ ꯊꯥꯒꯠꯆꯒꯦꯅ ꯀꯣꯜ ꯇꯧꯖꯔꯛꯄꯅꯦ ꯁꯥꯔ ꯍꯦꯝꯕ ꯂꯤꯂꯥ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯍꯥꯟꯋꯥꯏ ꯂꯤꯂꯥ ꯁꯨꯝ ꯌꯦꯡꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯂꯤꯂꯥꯁꯦ ꯁꯨꯝ ꯌꯦꯡꯉꯦ ꯑꯩꯅ ꯄꯥꯝꯖꯕ ꯂꯤꯂꯥꯁꯦ ꯑꯗꯨꯒ ꯑꯣꯖꯥ ꯀꯩꯔꯥꯎꯁꯦ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯥꯛꯊꯦꯛꯄꯤꯗ ꯌꯥꯎꯋꯦꯀꯣ ꯑꯩꯅ ꯈꯪꯖꯔꯛꯄꯗ ꯆꯥꯛꯊꯦꯛꯄꯤ ꯅꯠꯇꯕꯗ ꯌꯥꯎꯔꯝꯃꯦ ꯑꯗꯒꯤ ꯆꯥꯛꯊꯦꯛꯄꯤꯗ ꯅꯨꯡꯉꯥꯏꯅ ꯂꯤꯂꯥꯁꯦ ꯌꯦꯡꯉꯦꯕ ꯑꯗꯩ ꯆꯥꯛꯊꯦꯛꯄꯤꯅꯦꯅ ꯂꯤꯂꯥꯗꯨ ꯌꯦꯡ ꯆꯠꯂꯒ ꯑꯣꯖꯥ ꯀꯩꯔꯥꯎꯁꯦ ꯌꯥꯎꯔꯝꯗꯕ ꯑꯣꯖꯥ ꯀꯩꯔꯥꯎ ꯔꯥꯖꯦꯅ ꯀꯨꯝꯕ ꯂꯤꯂꯥꯁꯦ ꯑꯩ ꯌꯦꯡꯗꯕ ꯄꯥꯛ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯥ ꯄꯥꯝꯖꯩ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯂꯤꯂꯥ ꯑꯗꯩ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯑꯩꯅ ꯄꯥꯝꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯕꯣꯌꯥꯏꯃ ꯈꯨꯃꯟ ꯑꯗꯒꯤ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯑꯩꯅ ꯂꯤꯂꯥꯁꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥꯅꯦꯅ ꯌꯦꯡꯕ ꯆꯠꯂꯒ ꯂꯤꯂꯥ ꯑꯃ ꯉꯁꯤꯒꯤ ꯌꯦꯡꯉꯨꯔꯦ ꯍꯥꯏꯕꯩ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯁꯦ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯂꯤꯂꯥ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯂꯤꯂꯥꯁꯤ ꯌꯦꯡꯀꯥꯟꯗꯀꯣ ꯂꯤꯂꯥꯁꯤ ꯑꯥꯔꯇꯤꯁꯁꯤ ꯀꯥꯏꯔꯝꯕ ꯍꯣꯡꯉꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯉꯣꯟꯗ ꯑꯗꯒꯤꯗꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯣꯖꯥ ꯀꯩꯔꯥꯎꯗꯣ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯥꯛꯊꯦꯛꯄꯤꯗ ꯑꯃꯨꯛ ꯈꯔ ꯂꯩꯔ ꯑꯃꯨꯛ ꯌꯥꯎꯔꯛꯑꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤ ꯁꯤꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯃꯁꯤ ꯄꯨꯟꯅ ꯂꯩꯕ ꯌꯥꯗꯕ ꯖꯥꯠꯂꯥ ꯀꯥꯏꯅꯒ ꯑꯩꯅ ꯈꯟꯕ ꯂꯩꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯂꯤꯂꯥ ꯌꯥꯎꯔꯗꯤ ꯂꯤꯂꯥ ꯗꯣꯜꯁꯤ ꯁꯨꯡꯍꯣꯡ ꯍꯣꯡꯉꯣꯏꯀꯣ ꯀꯥꯏꯅ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯤꯂꯥ ꯗꯣꯜꯁꯤꯒꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡꯁꯨ ꯂꯧꯖꯕ ꯍꯥꯏꯕ ꯇꯥꯏ ꯍꯣꯏ ꯃꯣꯠ ꯆꯥꯅꯔꯛꯇ꯭ꯔꯕꯨꯗꯤ ꯄꯨꯟ ꯌꯥꯄꯣꯟꯇꯦꯗ ꯑꯗꯨꯅ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯑꯗꯨꯝ ꯇꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ ꯃꯈꯥ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯗꯨꯒ ꯁꯥꯔ ꯑꯩꯅ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯁꯦ ꯑꯥꯔꯖꯦꯟ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯁꯥꯔ ꯂꯤꯂꯥꯁꯦ ꯃꯈꯥ ꯌꯦꯡꯕ ꯐꯪꯍꯧꯗ꯭ꯔꯦꯕ ꯁꯥꯔ ꯏꯍꯦ ꯑꯗꯨ ꯁꯥꯔ ꯂꯤꯂꯥꯁꯦ ꯃꯈꯥ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒ ꯍꯥꯏꯅꯕꯤꯕ ꯃꯣꯏ ꯂꯩꯗꯤ ꯂꯩꯕꯅꯤ ꯑꯃꯨꯛ ꯍꯟꯅꯒ ꯆꯦꯔꯤꯇꯤ ꯇꯧꯒꯅꯤ ꯍꯥꯏ ꯑꯗꯒꯤ ꯌꯥꯝ ꯂꯩꯔꯤ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯌꯥꯏ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯗꯤ ꯍꯥꯏꯔꯣꯏ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯍꯟꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯤꯗ ꯑꯩꯅ ꯍꯥꯏꯖꯩ ꯁꯥꯔ ꯑꯩꯈꯣꯏꯕꯨꯗꯤ ꯐꯣꯟꯗ ꯇꯥꯏꯌꯦꯕꯀꯣ ꯃꯥꯅꯤ ꯁꯨꯝ ꯒꯥꯔꯤ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯥꯔꯒꯤ ꯃꯅꯥꯛꯇꯒ ꯅꯛꯅꯔꯨꯕꯒꯤ ꯑꯩꯈꯣꯏꯗ ꯃꯌꯥꯝꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯁꯤꯝꯇꯪꯒ ꯌꯥꯔꯗꯤ ꯁꯥꯔꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ ꯃꯗꯨ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯃꯇꯝ खितंग ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯁꯦꯝꯗꯧꯕ ꯏꯝꯐꯥꯜ ꯂꯣꯝꯒꯤ ꯃꯄꯥꯁꯦ ꯑꯩ ꯁꯦꯝꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩ ꯕꯤꯁꯦꯟꯄꯨꯔꯒꯤ ꯃꯄꯥ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯦꯝꯖꯔꯦ ꯕꯤꯁꯦꯟꯄꯨꯔ ꯇꯥꯕ ꯐꯪꯉꯦ ꯃꯣꯏꯔꯥꯡ ꯇꯥꯕ ꯐꯪꯉꯦ ꯁꯥꯏꯇꯣꯟ ꯐꯥꯎꯕ ꯇꯥꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯦꯟꯇꯦꯅꯥꯁꯤ ꯃꯔꯤꯅꯤ ꯏꯝꯐꯥꯜ ꯂꯣꯝꯒꯤ ꯑꯣꯜꯂꯤꯕ ꯁꯔꯨꯛꯁꯤꯃꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯡꯖꯤꯡ ꯂꯣꯝꯗ ꯑꯣꯜꯂꯤꯕ ꯁꯔꯨꯛꯁꯤꯃ खितंग सेमे खितंग वाली इंतना मरी नहीं है तारे किसे अदुना यमिनर से हिंबा खितंग तमदुदो को सोइदने यानबा सोर्न चांबी बोरेसनो थैंक यू सर तागा चरी हिंबा सरुग याबिरक पसेगिदमा ओके डायमंड डोनर्स के सु मेंबर म ओइबिरिबा अदुगा हेक अवाना तारक पद मिंगोंदा ई पीबा मीनी है तारे डोनर असेंग मने है तारे नाउसे दुगा खुनगाक प कोटपा तै तै लेबा की थबक थोरम सिंग द लोइना सरुग याबा मसामक ब्राह्मण नमा बामोन हाइतारे नम ओइजरगसु खाबैसेगा पाइजरगसु हाइतारे अइना नुक्सिबम लैय अइ इमानबा मुखक सोकपा दुदा इजि फंगदबा दैदा नंग कराइ लेगे इजि फंगदरे नंग मी डोनर सिंग कनो तोबरा नाय काना अइ चाक थोंगी तम कनो अइ चाक थोंगी चाक सि थोंबा लोइरगा कनो तौरके चाक थिरम की गेलम की दुगा अइ लागा हॉस्पिटल इ पिगे हाइबाने द मंगोंदगी इ पिबे बान द इनाउ से कॉल तो बेरी असेंग डोनर ने हाई तारेको नमाय तौर ngarang call phanggiba sing call khajitang lepiu thorom sida aduga khoi khara khara kala kala ga hai tareko admaina khara ga tobinasi thorom sida phanghodaba sing da khara khudong chaba dum piminasi thagachari hello hello ताबीरबरो मिंग अमदि लेफम हाइबिसे ताना दबा माले कॉल से को अदो मोहना
try to biro. Hello. Thagachari call to birame duga tabi dramale tambi gre tanada bagi oraman. Kerektagi tematoi bi nanaw na kangsoy sajay na tajabad kangsoy the samaroy hawai mobi kobi hangam hay tarik pubirami thagachari anana. Hello. Hello, kombiroy do bro. The person you are speaking with. Hello. Hello, good afternoon, James. Daw yan jay nga siday phone phangye sida. Thagachari zigada call. I sorobara Melbourne, Australia dagi sabi di ba musung yang bidi ba mayam ko krumja ikok nonjari. Nahando ay gi birthday nimito ay yam pien gre. Ay ni birthday mayam torok pa dagi handa ki birthday tu na ay kwai pien ba. Kok nimit hay do ojare. Hoy. Aduna ay gi best hay tare. Ando ga nahan gi lottery du so yam phajana tawbi gre James na. Yam phajana pangthok pi gre phone ani do. Ado pau puso amana ahan da pau re malom dagi na tajare de amana le skem da lay na pim sa amana pau re yam nungai le skem da ani mak nungai le mana ahan namada amana keno amada pau ki do ado le skem ge angang na pim sa de lak ki do ai na ujare video do so ahan do de hoje ko lak pi dri bra lai ahan sin ha lai ado video thagat pa ai matam sin hang dre hai tar Tabag am chin mana au nahan lakre ngarang mathang nahan lakre adoi ngarang di radio gi hai tare mechin khoi power supply chak pa khot pa kai do khara ko chen chele hai tare khara same sa tabag se electronics items me da me te yade ne to pat pa he to bera torok pa dagi mai gi hai tare pokhai bi khot pi he ta chak pe te yaw re ngarang di khara ko chen chen ma sem kai de sang ba kan thagat pi ro ai na ujar da bu da hang da ba ni lakre ahan do kitang man na su ta ba kitang wat le ado machan pa ga lai adana machan pa ma mau lai adana lowi khre aina pabung du wari sana dre ai ga kitang ma pabung du kitang ta ba gi hai tare ko so ta ba gi pangal kitang wacha ba hai tar aina hang ba do pabung na serana na he khong ge ta we ba adana potu dang kochin na raga dum loisal le hai tar mai di earpiece sama tora ta ta mi adum yeng ba khot pa tor ma earpiece sam tor dum ta jar ni phone do dei hau na tor ga dum hoi yam nungai le adu ai hoji adalet gi Melbourne da hal e adu nai na hangai ju kai se ga tayai ka di tra puni waram su kya tha ba mam de ba last ka yaw ba ngam de ba se ga de do loi khokat la ga ta tho e hu su di loi ma adagi adu ngarang su ai adu nupi masa relief camp dagi lai baduna candle lama piram bado ai ure ai gini ka na ga hai daga gift ne ka na ga piram bado ai thau bado ning thau bado ji lai bane ba manipur da ma ji thok ki bane ba ai gi pochai chu puthok pi ki bane da mai pochai khara sana khana ba ai gi ubi ra kani ba di ka tanin ki ku mayam chai ai chu chai bi yom ba indian store ki ta half ke na adum ba man pura kani katanim ki chabi bro chai di katan ki am chai gi hau te na je gi odu di katanim ki je handak ti diamond dagi achau packet um tharak pa tare dan yam ngai je akoi sidai da katanim ki hau we imam le ba bamon imam le ba mai katanim ki sem hau we yam hau we hai tare mai se ado ai se katanim ki je moida di oi bani na moida se am cha ba di fatte na cha de dor ga su ai sometimes hoje katanim ki je khara loksal la thame aduga coffee ga dum katanim ki manga truk sa marak ta cha ga thak pa da adune ai su ai ba yawning ba da maru manga ta ka cha ba ni yes adu di ka su kai da adu mai na ai su ke ka na phao hung ta pa ga nei
ओके अदो निंथौबदो आई पाव फाउनगदबसु लई अदो मा वारी सानजरगे होय निंथौबदा आइना हाइखमने पोरो हैना होय ते याय पोरके होय होय अदगी अतोपा अमना आइना हंदक बर्थडे की एडलेट का चचरबदो आइना पियागी मनाक लईबदो पियादो आइना नहन बर्थडे नमिनेना हाइदोकते मासु गेट याम लैगलेना आइना बदि माय मनाक लईबगे आई पूरा चले परफ्यूम निंबु करी करा बॉडी स्प्रे पूरा चले अदमाना इते आई नंगी गिफ्ट लाइते कई केनो नुंगाइते खोते आइना आई कैम लैगनो कइसु काइदे नंग लई हल्लोयन हाइबा मा हाइना अदुगा इते अदुदि नंगी पेनबा आई कैनोम तौरगे येना कैदौरगे हाइबो अइना पामदरिबा गिफ्ट तो अदुना नंग डायमंड रेडियो लैबिरोय माना रेडियो मंगा लैबई पैसा पिरे आइगी गिफ्ट ने अदुना डायमंड काथोखरोय हाइबा अइना अदुना नंगी ख्वाइदगी बेस्ट वेनी नंग हराउजरनी ये माना अइना नहानदो माय ममांगै तौरगा लाइफ फोन तौगे तन इचे आइदि ले लाइफ चंगमदि काइदे इचे तुम हाइबिखरो दु कैनो तौरोय अइना रेडियो दो लिसिंग पी लिसिंग मंगा ले यारे मान $100 दो खोइ लिसिंग मंगा चामा फंगुसै तनी फंगुसै अदै लिसिंग मंगा दum थाजरागे याम नुवाइजै अदो मा हाइबा आइगी गिफ्ट ने यादो अदो डायमंड दम पांगथोखरो ये नंग गिफ्ट पामद्रमिना हाइबा इगोंदा ओके याम नुवाइजै फारे दि रेडियो दो रेडियो दो न तौरसेना अदुगा हाइनारे इबानिसे याम नुवाइजरे अदुगा नारांगी दो आई लाइफ यावबा ngamdre कनो तो अदो ngasi लोइन ताखोए अखोइ ngasi से ऑस्ट्रेलिया डे ना कनो तौवेबा ऑस्ट्रेलिया डे हैना ngarang से ऑस्ट्रेलिया डे ओएबा खै 26 जनवरी गा ऑस्ट्रेलिया डे गा नुमित तक मानैबा ओ मानैयो तांग ngasi से पब्लिक हॉलिडे ओइथोएबा ngarang संडे तासिना पब्लिक हॉलिडे ओएबा अदुना ngasi सुटी थाएबा अदो ngasi दोइन अखोइ अहुमक लोइन लैरे पथारे हेंग दे हसबेंड से सब काबा हौरने अदो आइना असai थाथोए अदो ngarang गी दा आइना याम नुंगाइबसे होय ओजा अहुम लेंबिरकपगी मनोंदा ओजा अनि दे दु हातना ताजरे को अदो ngarang रास कैबा ओजा रास नोंथोंबम ओजा रास नोंथोंबम ना पेनेलिस्ट यावबिरकपदो अदो याम हाइलाइट ओय याम नुंगाइबे वाने अदो ओय अतोपा चैनल अमतदा अतोपा चैनल अमतदा यावदबने ओनली हाइतारे खोइ सिखक्तदा हाइतारे माने अदो याम फजवाने अदो माना बॉर्डर फेंसिंग इन मतंगदा हाइबदो अदो दिपुरा आइबो खंगदेबो खलैसु याम ओय बदुमसो खोजु खंगनिंगेदना साइदा लैरसो मीटर किलोमीटर 10 खतंग फेंस तौदनाइदि मयामम लैरि काइन ताकपदो अदु याम फजे अदु याम नुंगाइजै अदुगिसु नुंगादो फोंदोक्तरि ngasi ताबा लोइ थ्रोए आई याम नुंगाइ Thank you, madam. Thank you. I'm no idea, madam. Roy Boyna James Ki award fangbodugi joina congratulations aina haidari. Thank you. Adu masuf matungda mayam phangbo oibiro. Hoi adu aina pesa do February da khoi magi pesa thabada ulap inapa da tharaga da manga ka phala age aduna pharani ba aina mo nin tauna da mu thadok thadin ani thona thakpada. Hoi adu da tawra thara Nungajare madam, thank you so much. Yeah, nungajare. Thank you. Tagachare. Hello. Taram nokchari minga lai fanga habiu. I Chandapur Maya Leka Dagi Unam Ongbi Ranjana Devi. Tapio, Kari Wafam having ba. O Saragi programs here, a Loina Taze Yamanungai J. This Dao Yam Yaring a Sisi Ahanba Phone Taujabanebo Coach Har Yamnungai Jere. Thank you, Tagachari. Waze call from Viva. अदो कोई की थोरम से करी देता भी के फोन देता भी ब्रो करी देता भी के YouTube देता जे YouTube था ओके YouTube देता भी वगी दम थागा चरी ओ फारगी हंदक कनोमा मना मा फंगो जुजु कोई दम येंग बद दम खंगे अदुगी सु थार द थगतरी हम नुहाजे थैंक यू मैडम सुरबलागी ऑस्ट्रेलिया दा युम पानबीबा मैडम सुरबलागी सरोबलागी अदुदा कनो फोन लिलिपदा लेबा फोन पाइजबा ngamjadaba kangbugi
ꯃꯅꯥ ꯑꯣꯏꯅ ꯐꯣꯟ ꯑꯅꯤꯈꯛ ꯄꯤꯕꯤꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯆꯥꯟꯗꯄꯨꯔ ꯑꯩ ꯆꯥꯟꯗꯄꯨꯔꯗꯩꯅꯦꯀꯣ ꯁꯥꯔ ꯑꯗꯣ ꯆꯥꯟꯗꯄꯨꯔꯒꯤ ꯂꯤꯂꯤꯞ ꯀꯦꯝꯞꯗ ꯂꯩꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩ ꯁꯥꯔꯒꯤ ꯍꯧꯖꯤꯛꯀꯤ ꯑꯗꯣ ꯑꯩ ꯁꯤꯌꯥꯔꯁꯨ ꯇꯧꯖꯕꯅꯦ ꯅꯨꯡꯉꯥꯏꯖꯗꯅ ꯁꯤꯌꯥꯔꯒꯁꯨ ꯇꯧꯊꯣꯛꯄꯤꯔꯦꯕ ꯅꯨꯡꯉꯥꯏꯖꯔꯦ ꯇꯧꯊꯣꯛꯆꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯩ ꯇꯥꯛꯄꯤꯌꯨ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯣ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯅꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏꯅ ꯇꯥꯖꯩ ꯏꯁꯩ ꯁꯛꯅꯁꯤ ꯑꯗꯒꯤ ꯑꯍꯟꯁꯤꯡꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯖꯩ ꯌꯥꯝꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯇꯨ ꯁꯥꯔ ꯂꯣꯏ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯕ ꯑꯗꯨꯗꯤ ꯋꯥꯐꯝꯁꯤꯅ ꯂꯣꯏꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯂꯣꯏꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯇꯩ ꯑꯇꯩ ꯊꯧꯔꯝꯗ ꯏꯁꯩ ꯈꯟꯕ ꯏꯁꯩ ꯁꯛꯄ ꯑꯇꯩ ꯑꯇꯩ ꯃꯇꯝꯗꯁꯨ ꯀꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯗꯅ ꯑꯩꯈꯣꯏ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤ ꯊꯧꯔꯝꯁꯤꯗ ꯇꯥꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯤ ꯊꯧꯔꯝꯁꯤ ꯇꯥꯔꯕꯅꯤꯅ ꯆꯥꯟꯗꯄꯨꯔꯗꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯤꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯕꯤꯌꯨ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯐꯣꯇꯣ ꯐꯖ ꯐꯖꯕ ꯐꯣꯇꯣꯁꯤꯡ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯣꯇꯣꯁꯤ ꯃꯤ ꯃꯁꯛ ꯐꯖꯗ꯭ꯔꯁꯨ ꯐꯣꯇꯣꯁꯤꯅ ꯉꯝꯕꯁꯤ ꯉꯝꯃꯤ ꯐꯖꯍꯟꯕ ꯃꯤꯁꯦꯀꯣ ꯗꯥꯏꯔꯦꯛ ꯎꯔꯀꯥꯟꯗꯗꯤ ꯐꯣꯇꯣꯗ ꯑꯣꯏꯔꯝꯕꯗꯨꯒ ꯈꯦꯠꯅꯕ ꯌꯥꯎꯕꯗꯣ ꯀꯦꯃꯦꯔꯥꯅ ꯉꯝꯕꯁꯤ ꯂꯣꯏ ꯉꯝꯃꯤ ꯍꯥꯏꯇꯥꯏ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯥꯛꯄꯗ ꯀꯦꯃꯦꯔꯥꯗ ꯎꯕꯅ ꯐꯖꯩꯅ ꯍꯥꯏꯔꯛꯄꯗꯣ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯐꯣꯇꯣ ꯉꯔꯥꯡꯒꯤ ꯐꯣꯇꯣ ꯑꯣꯐ ꯗ ꯗꯦ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯒꯤ ꯃꯌꯥꯝꯅ ꯄꯥꯛ ꯎꯗꯕ ꯐꯣꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯌꯦꯡꯕꯤꯌꯨ ꯐꯣꯇꯣꯁꯤ ꯌꯦꯡꯉ ꯀꯔꯤ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯔꯥꯖ ꯅꯣꯡꯊꯣꯡꯕꯝꯗ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯖꯔꯤꯅꯤ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯂꯥꯛꯄꯒꯤ ꯑꯗꯨꯒ ꯍꯪꯒꯥꯝꯁꯨ ꯄꯤꯕꯅꯦ ꯑꯗꯣ ꯍꯪꯒꯥꯝꯗꯤ ꯑꯃ ꯄꯥꯏꯍꯟꯗ꯭ꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯈꯨꯠꯇ ꯄꯥꯏꯁꯟꯕꯗꯣ ꯑꯗꯨꯒ ꯁꯤꯅꯤ ꯑꯗꯨꯅ ꯐꯣꯇꯣꯁꯤ ꯎꯔꯀꯥꯟꯗ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯐꯣꯇꯣ ꯑꯣꯐ ꯗ ꯗꯦꯅꯤ ꯑꯗꯨꯒ ꯔꯦꯌꯔ ꯐꯣꯇꯣ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯃꯩꯁꯅꯥꯝ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ 3 ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯣꯖꯥ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯆꯒꯦ ꯁꯨꯃꯥꯏꯅ ꯇꯧꯗꯧꯔꯗꯤ ꯀꯥꯏꯅ ꯏꯟꯁꯥꯡꯁꯨ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯔꯕ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯨ ꯄꯤꯕꯤꯔꯕ ꯍꯪꯒꯥꯝꯁꯨ ꯄꯤꯕꯤꯔꯕ ꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯀꯥꯏꯅ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯑꯣꯖꯥ ꯔꯥꯖ ꯅꯣꯡꯊꯣꯡꯕꯝꯒꯤꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯩꯈꯣꯏꯅ ꯃꯀꯛ ꯃꯀꯛ ꯊꯥꯒꯠꯄꯅꯤ 600 700 ꯁꯤꯌꯔꯒ ꯇꯧꯏ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯐꯖ ꯐꯖꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯐꯣꯇꯣ 3 ꯍꯥꯏꯇꯥꯔꯦ ꯐꯣꯇೋ ꯑꯣꯐ ꯗ ꯗे ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌू हेलो हेलो सर आई चरांपातगी गिटमला चरांपातगी गिटमला थागचरी थोरम सरुग याबिरकपा हाबियो करी वाफम हाबिनिंग सावेगे हजिकी लीलादो ओतों नुंगाइग्रे आई थमोइगा जे काइग्रे सर थमोइगा जे काइग्रे याम नुंगाइजै लीला फजैना तापिरकपा चरांपातगी अखोइ इतै मामा यावबनि खंबिब्रो Kasigi lila adudane Charangpatagi ama yaweba mayam khangbibraw khangdiya hoina maning le kai oiba Sanjita Kangabam haidana Kangabam Sanjita yawne drama ka yawdo web series tagi am yawdo khoi te mama leibani ma da yawni mache sabado mahangni anyway tay khangba mayam yawbirongani tapi o tay makha habiu drama da matang du khatara adugumba lila nuai nuai ba kya habiro nuai mandana tawjarakani sa thagachari drama ma namba sel jangi adago toina tawngam jadrasu khara khara tawjage drama hoji hoji drama ani ahum amsu leire adaga matang matang khudol tamjarake taminasi ko adam nagi thari nahan kano ma phangmadogi jo sabu yam nuai jawai kar thank you hoi hoi yam nuai jai hoi thamjarage sa thagachari thank you so much mayam koina tawjaba thabak ta masing thabi ba siti nuai ba thabak ni kan aduna yam nuai jai na dum hai jage drama gi matang da thagat pirakpa anana thagachari
Thank you. That's it. Photos of the day. Photo of the days. Photo of the day. Photos of the day. Okay. Yam nungai jare. Call to view thoro masida. Saruga view. Hello. Taram nuksari mingalai phong IBC. Sir, good afternoon. Nawing Kabita kung pangini, sir. Tapi kari wafam happening IBC. Sir, di ngarangi face to face to yam nungwai je ko ju ta je. Ado hang budi hang jaho tra ka sumayam na hang badu da adum apen balai je ado akoi gi sir akoi gi kari hojiki journalist maming do paw kare. Ras nong tombam. Ras nong tombam yam nungwai ta ba akoi ne khang da mayam ma mana soka kona na tarik kona na thoki ba thodo adegi mayam haibado dum magi oiba tum taningi wari akoi manipur gi oiba issue gi matang se ko da akoi na khangdeba mayam ma mana harapada mana adugi magi oiba ta jani yam ngai je ado sarani ju dum ngai je adubu hauji burning issue oina tawriba posiga akoi na leibaga sigi oina khangde yadraba akoi na Kibadadi, Namjadra Haitari Moidi, Matagi Kenunina, Hona, Tobodo Mayamda, Hangan Bada, Quina, Quigi Loxing Weba, the Gay Quinangang, Dida, CC, Togini, Haiba, Quina, Tapping out over here, Peno Ober, Puma Mayam, Simon Wondagi, Tazeni, Makatana, my day, I do Mayama, Tazeni, a Quazu, Padragadi, Tizagadi, a quick Kangbangam Deva, a Quigi, two Jaragas, or Ado Moigidi, Madugi Lam to the later, Vanina, Kudima Laga, Mayamgi, Akong Loxing Hen Bibayam Noise, Hana Dugi program, just in the Pose, and Tagatari Sarbu, Anana Makatana Zoom, Sindira O, and the Giras no Pomongi or the Magi who take Matang Dana. What do you tie do? Tazeni. Oi, Matang Chaba, the Dumpuzarake, Adam Ta Homari, Karakara Gap later, Matang I Tare, and Puzarake, Yamna, Penelis sing at a कोई गिदी हमने रेडियो सुपुन मनी ना हाई तारे हम लेंगाक चाहिए वो खुद पर कोई गिदी काहे ना तो उदे मरांगी तो लेंगाक चाहिए हम तो याँ उदे अंदर अदम पुकचरी बदने हाई तारे तो माइनसुम तो वही आ बदा हाई तारे को थागचरी थैंक यू सो मच मैडम सरोग याबी रखपा हना ना थागचरी यहाँ पर नमाब तबक थोरम क्या मरुम लई में हमने काना भैया अब थोरम सिंह पंगतुक निंबा दुगा उतुक निंबा में आम लई तबक हेते तो उदे ते याद है हाई तारे Maram Amanatraga Mahita Changi. Uribozi Manipur situation, Sinasu, Tabaktorum, Amto Via the Lay. They say no white only, singer of the week, kind of over, singer of the month, kind of Torom the way. Hello, Mingamadele from IBC. Cutting the Jibolataco, sir. Taram Nukchari. Nachigana Sandopi give a lilado, Emalaga Puspane to Tagaket over. Oi, Tagat. Yam Nungai. Sergi Masani have the Ampokte, Matamanine. The Haja get only the sir. Yam Nungai? Okoi Karakara drama. Yeah, I quit spectre the Yaga Tazari was her. Thank you. Tabi Bagidama. Tagachari. Thank you. Sir Tamdarage. Funny fun. Matangi caller the Kodong Java Pizari Sarugabu Torom Sida Punkai Magimatam Lazari Punkai Sidamu Kanana Kari Hari Hebel Kamina Sitaminasi
स्क्रीन द उच्चरिबा से अखोइगी खोंगजोंग के अकोइबा मफमनि हाइतारे खोंगजोंग नेशनल हाईवे मोरेरोम कक्सिंगलोम चटखिबगी लंबीनी कोई खोंगजोम न तारी से लंबी से मपान हाइतारे नाक गेट सोमदनी तारिबा सरुगाबियो मथंग को लोकचगी हेलो 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 तराम लोकचरी मिंग अमदि लेफम हाइबिसी अमुतंग हाइबिसी लाइसम तोंदोंबा सगोलमा तोंदोंबा थागचरी तोंदोंबा तापियो करी हाइबिनी क्या तो यम नुंगाइ जो याम मोइन तो बिरिदो पाम पाम दा पेन दा मयामगी सुम मयामगी कमिट ता दा राउ जबाय तना होय जो कोई सुम मयाम दगी येंगा नुंगाइ बु पोय अदो इरांग सिगी याम बोइदेगी होका फजा फजा बदम थमिरमु कोइना निंगी जे अखोइगी किछु हाजबा ngam पोसम लेते अदना याम बोइगी लो वही बता ता लक्ष्मी को जो वाई ता मंगाए थागचै हम नवाजै सरुगा बिबादो वफम सिना लोइरब्रो तै करी करी हैपनिंग बलैरिगे ai बिजनिंग मजे ओय कांगु यां सिबु आइ तौ दिनु खंद्रे यामबा तौरिबन हा मयाम उनजनदन हुजि खुनगाइ बसिंग तौरिसे हैंग तुंगदा कोलोइदे कई प्रोकदरम खंद्रे सिगी पेंदबा निंगंदबा को अमदि थमोइदे लेरे आना इपाइ पुना तौरंबा लान हरम कांगुसु इसु लेतन तखाइग्रे हुजिम थोगले थोगलागा लेरगा मु सिरांग नियंत्रा काना मु पुलब बुसनबिगिद्रिब्रा ना खनमद अवापम दिफोय खुलाई वना हाइनिंग सिमंगाइ हाइनिंग खुलाई वना सिजनरगा सिजनबल लोरकांदा करी ओरकदगे हाबदि पाखतपा मी पाइबा लई हाइतारे थागचरी ब्रदर मी पाइबा वफमनी हजि हजि कोइ मांगदा तारिबा हाइतारेनि अदुदि तोनोम वफम सिना लोरेको लोइजरे हेम्बा थागचरी सरुगा बिरकपा नौना थोरम सिदे सरुगा बिरकपगिदमा थागचरी तराम लोकचरी हेलो तराम लोकचरी मिंगलाई फोंगा हाबिसी लेयों पित्रा देगिनी बुंगो इमिंगने इनाउ बिको आहान ममक्तदा इपाबु इकाइ खुमनजरी अनि सुबदा प्लेटफॉर्म निपान ताबी पजाबियाम बुजु इचेने इकाइ खुमनजरी लोइना ना इपागी धान मना फंगो फंगो होद्रे दु फंगतोक सेगे ना इचेन तौजर पने दो इपागी मना फंगजु याम नुंगाइ हाइनिंगा लेतना थागचरी मतुंग दजु अदुगुम्बा लिसिंग फंगो योना इचेना आहान ममक्तदा हाइजरी अनि सुबदा स्पेक्टर तयागी ngarang ya thengba gi du yam phajai adu wahi wata du ta bada pele hai tare ko aduga hanjalakpa gi pung nipan makhai gi du yam phajagre seren ani makta tamphai holap gi makta du ipabu hainingai leita thagasari na haijage aduga ngasi gi drama du hainingai leita na phajare aduga koi imau haijaba tare pushparani ga aduga निर्मला गजु याम हाइगरे आर्टिस्ट अमदगी तादेना दु हाइजगेना थंबने दु अरोइबदा ngarang ipona
ꯀꯛꯆꯤꯡꯗꯒꯤ ꯗꯥꯛꯇꯔ ꯇꯝꯃꯒ ꯔꯣꯕꯤꯟꯁꯟ ꯑꯃ ꯂꯩꯈꯤꯗꯦꯅ ꯑꯗꯨꯒꯤ ꯕꯥꯔꯗꯦꯒꯤ ꯂꯥꯎꯊꯣꯔꯛꯄꯗꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯣꯏꯅ ꯃꯄꯣꯛꯇ ꯄꯣꯛꯑꯣꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯏꯄ꯭ꯋꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯄꯟꯊꯧ ꯍꯥꯏꯌꯨ ꯏꯆꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯦ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯏꯆꯦ ꯊꯝꯖꯔꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯐꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯥꯒꯠꯄꯤꯔꯛꯄ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯍꯟꯅ ꯊꯥꯒꯠꯆꯔꯤ Ming amadi leifam haibiu. Hello. Ming amadi leifam haibiu. Hi, it's James came from the Imana. The leak came the Labani Imase to Sampudin. Oh, Karamba relief came the Labige. Kangabo really came the Lajavan. Oh, Kangabo relief came ta. Akudi Sagi program the Taraga, Dom, Matam Lela Lajava, do Imana, the Ponta was a Hajatamina. Asiri yeng na iman yeng mani. Relief came the radio that abro ima kari the tage. Radio that as a. Ay relief came the land matung the Kangabo relief came say yam lak ceremony ma kangbi bro. Oh, imana sang ringai matam da yam lai hai. Oh, imana kona sang po ita. Ay na thukom da leramba. Oh. Thukom da isom da mung phong ganjarak pa. Ay yam lak ceremony adai da awat apa kari. Oh, adumai hai. Ay na isay masasang da uningi kan ba. Ada thukom da no mutapada. Community phone da meeting mo function lam ta budo. Oh. Ada da isa lak budo da ay je thongnao begi ne yenge ba. Oh. Ay lak ceremony kano ada da ay na walking sum lak pada. Oh. Ada da James yawi hai ada da angang sing ada ki khangabo ke angang sing na ada ay na thongnao da chepta yengi. Oi. Ada da masak pudi khara uja howe. Ima nongma la lo reda adu hojik si khangabo hojik pudi khangabo relief camp da dum leye ba ima se khangabo relief camp se masa na thonga chana robro na hawai di aina lakda punna thonga cha hobani hojik ti punna thonga jai hojik su punna dum thongira ha hojik su punna dum thonga chari ba ko hojik su punna dum thonga jai hoi ima yamna habi program je radio je dum no agan ta tha ga dum matam len ba hip ga dum ano ware da ima hoju hoi ima wadi waramani ma hojiki matam sida khangde da lan ji bu kam do doi no ibungo ima hoji bu to tam ro son handan ba ya roi de ja la khangdi ni ibungo ima na cha bu haijo hairadi chorchanpur da mu hanjala leiruba sima yamnadi dum luni adubu sinbi ge hairadi moi ge songi su som da lehenba koi songi su som lehenba adugi yana ba hai tare adu dinga si hayengdi adong mande anu ya taraga su koi gi sifai gi haide kano haidune koi gi marang kaina hai tare ni ngak sendna adu mayang sibai thaminen thama yeng leradi hayeng hongjali ne hongjala moi na mu khut haradi khamai dawni adu su lugre hai tare
ꯑꯗꯨ ꯉꯁꯥꯏ ꯋꯥꯈꯜꯅꯤ ꯀꯣꯏ ꯃꯥ ꯃꯣꯏꯒꯤ ꯑꯗꯨꯝ ꯁꯔꯀꯥꯔꯒꯤ ꯂꯩꯉꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯃꯣꯏ ꯁꯤꯟꯒꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯍꯧꯕ ꯑꯗꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯒꯤ ꯂꯝ ꯂꯩꯇꯕꯗꯨꯅ ꯂꯝ ꯂꯩꯇꯕꯅꯤ ꯂꯩꯕꯅ ꯂꯩꯕꯅꯤꯗꯅꯀꯣ ꯑꯔꯩ ꯑꯔꯩꯕꯗꯨꯅ ꯂꯩꯕꯒꯤ ꯃꯥꯒꯤꯗꯨ ꯂꯣꯏꯅ ꯄꯇꯥꯗ ꯌꯥꯎꯔ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯄꯇꯥꯗ ꯂꯩꯔꯤꯕ ꯂꯝꯗꯨꯒꯤ ꯚꯦꯂꯨꯗꯨ ꯍꯣꯠꯇꯣꯛꯄꯤꯔꯒ ꯁꯦꯜ ꯈꯔꯒ ꯄꯤꯔꯒ ꯃꯣꯏꯁꯦ ꯄꯨꯟꯅ ꯂꯩꯍꯟꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯁꯤꯡꯁꯦ ꯄꯨꯂꯞ ꯃꯣꯏꯒꯤ ꯈꯨꯡꯒꯪ ꯑꯃ ꯃꯣꯏꯒꯤ ꯈꯨꯟ ꯑꯃ ꯃꯣꯏ ꯂꯩꯀꯥꯏ ꯑꯃ ꯂꯩꯍꯟꯕ ꯅꯠꯇꯕ ꯃꯥꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯝ ꯂꯩꯔꯒ ꯂꯩꯖꯕ ꯌꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯇꯣꯠꯅ ꯇꯤꯟꯅꯔꯒ ꯂꯩꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯂꯩꯖꯅꯕ ꯃꯌꯨꯝ ꯁꯥꯅꯕꯒꯤ ꯁꯦꯟꯐꯝꯒꯨꯝꯕꯒ ꯑꯗꯨꯃꯥꯏꯅ ꯄꯤꯕꯤꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯗꯥꯏꯗꯅꯣ ꯁꯝꯅ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝꯗꯁꯨ ꯂꯩ ꯌꯥꯔꯅꯤ ꯀꯛꯆꯤꯡꯗꯁꯨ ꯂꯩ ꯌꯥꯔꯅꯤ ꯊꯧꯕꯥꯜꯗꯁꯨ ꯂꯩ ꯌꯥꯔꯅꯤ ꯃꯥꯅ ꯂꯩꯅꯤꯡꯕ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯐꯝꯗꯨꯗ ꯂꯩꯔꯒ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯑꯗꯒꯤꯗꯤ ꯍꯣꯇꯦꯜ ꯐꯝꯕꯅꯤ ꯈꯪꯗꯦ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕꯅꯤ ꯈꯪꯗꯦ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯌꯥꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯁꯨ ꯃꯇꯝ ꯈꯔꯒꯤ ꯁꯤꯟꯕꯤꯔꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯔꯤꯂꯤꯐ ꯀꯦꯝꯗ ꯁꯨꯝ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯆꯥꯛ ꯉꯥꯏꯔꯒ ꯁꯨꯝ ꯐꯝꯃꯒ ꯆꯥꯛ ꯉꯥꯏꯔ ꯁꯨꯝ ꯐꯝ ꯂꯩꯔ ꯆꯥꯛ ꯉꯥꯏꯔ ꯁꯨꯝ ꯐꯝ ꯂꯩꯔꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯅꯥꯔꯛ ꯌꯦꯛꯂꯛꯄꯒꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕꯗꯅꯤ ꯃꯥ ꯀꯣꯛ ꯇꯨꯝ ꯁꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯟꯕꯤꯒꯗꯕꯁꯤꯡꯁꯨ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯗꯨꯅ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯆꯤꯟꯅ ꯇꯝꯕꯗꯕꯨ ꯉꯝꯖꯗꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯂꯩꯉꯥꯛꯅꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯁꯥꯏꯠꯀꯤꯁꯦ ꯏꯈꯟ ꯈꯟꯅꯕꯤꯗꯕꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯋꯥꯔꯤꯁꯦ ꯀꯔꯤꯝꯇ ꯈꯟꯅꯕꯤꯗꯕ ꯑꯇꯩ ꯂꯝꯗꯤ ꯌꯨꯝ ꯁꯥꯔꯒ ꯁꯦꯔꯣꯛ ꯁꯨꯒꯨꯅꯨꯗꯤ ꯆꯪꯅꯔꯦꯕ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯁꯥꯏꯠꯀꯤꯗꯤ ꯆꯪꯕꯁꯨ ꯌꯥꯗꯕꯅꯤ나 ꯑꯗꯩ ꯀꯔꯤꯝꯇ ꯂꯩꯉꯥꯛꯅ ꯈꯟꯅꯕꯤꯗꯕꯁꯦ ꯑꯁꯤ ꯏꯃꯥ ꯍꯣꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯁꯦ ꯋꯥꯅ ꯈꯥꯡꯉꯦ ꯑꯗꯨ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯄꯇꯥ ꯅꯨꯡꯗꯥꯁꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯊꯅꯝꯃꯕꯅꯤꯅ ꯍꯌꯦꯡ ꯑꯁꯤꯕꯨ ꯃꯣꯏꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯈꯤꯗꯣꯏꯖꯥꯠꯂ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯗꯤ ꯃꯐꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯛꯊꯣꯛꯈ꯭ꯔꯦ ꯌꯨꯝ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯃꯐꯝꯗꯨꯗꯀꯣ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯔꯒ ꯑꯃꯨꯛ ꯂꯩꯔꯨꯔꯀꯥꯟꯗ ꯑꯗꯨꯗ ꯂꯩꯒꯗꯧ ꯃꯤꯁꯤꯡꯁꯦ ꯀꯅꯥꯅ ꯉꯥꯛꯄꯤꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝꯈꯛ ꯂꯩꯔꯤꯕ ꯂꯩꯔꯤꯅꯦꯅ ꯂꯩꯔ ꯁꯤꯗꯩꯗ ꯅꯨꯄꯤꯁꯨ ꯍꯥꯠꯂꯦ ꯑꯉꯥꯡꯁꯨ ꯍꯥꯠꯂꯦ ꯑꯗꯣ ꯑꯃꯨꯛ ꯂꯩꯕꯅꯦꯅ ꯆꯠꯈ꯭ꯔꯀꯥꯟꯗꯨꯗ ꯑꯗꯩꯗꯨꯗ ꯊꯥꯡ ꯇꯦꯟ ꯄꯥꯏ ꯂꯥꯛꯑꯒ ꯑꯃꯨꯛ ꯈꯨꯠ ꯊꯥꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯏꯃꯥ ꯌꯥꯁꯟꯅꯕ ꯍꯥꯏꯇꯥꯔꯦ ꯂꯥꯟ ꯐꯖꯅ ꯁꯣꯛꯅꯕ ꯂꯩꯕꯥꯛ ꯑꯅꯤ ꯂꯥꯟ ꯐꯖꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯂꯩꯄꯥꯛ ꯑꯅꯤ ꯂꯥꯟ ꯁꯣꯛꯅꯔꯒꯨꯝꯁꯤꯅ ꯁꯍꯤ ꯇꯧꯅꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯖꯔꯦꯜꯒ ꯍꯃꯥꯁꯀ ꯁꯍꯤ ꯇꯧꯅꯩ ꯑꯗꯣ ꯁꯍꯤ ꯇꯧꯅꯕꯗꯨꯒꯤ ꯄꯨꯡ ꯈꯔ ꯋꯥꯠꯂꯤꯉꯩꯗꯨ ꯐꯥꯎꯕ ꯏꯖꯔꯦꯜꯅ ꯕꯣꯝ ꯊꯥꯗꯔꯒ ꯃꯤ ꯑꯗꯨꯝ ꯍꯥꯠꯂꯤ ꯑꯗꯨꯒ ꯍꯜꯂꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯍꯃꯥꯁꯀꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯗꯣ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯃꯥꯏ ꯌꯨꯝꯗꯣ ꯂꯩꯔꯝꯗꯕꯒꯤ ꯑꯗꯒꯤꯗꯤ ꯑꯁ ꯑꯩꯒꯤ ꯏꯪꯈꯣꯜ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯕꯅꯤ ꯄꯨꯡꯇꯣꯏ ꯇꯣꯏꯔꯝꯃꯦꯅ ꯚꯤꯗꯤꯑꯣꯁꯦ ꯎꯠꯂꯛꯄꯗꯀꯣ ꯏꯃꯥ ꯅꯆꯥ ꯍꯣꯏ ꯑꯇꯩ ꯂꯥꯟ ꯌꯦꯡꯕꯗ ꯄꯥꯎ ꯁꯨꯝ ꯌꯦꯡꯕꯗꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯉꯥꯏꯔꯦꯀꯣ ꯆꯞ ꯃꯥꯟꯅꯩꯕ ꯁꯤꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯟꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨ ꯂꯩꯔꯝꯗꯧ ꯅꯠꯇ꯭ꯔꯦꯕ ꯑꯗꯣ ꯃꯐꯝꯗꯨꯗ ꯂꯩꯕꯗ ꯁꯨꯝ ꯁꯥꯐꯒꯗꯕ ꯐꯔꯛꯄ ꯉꯥꯏꯕꯗ ꯆꯍꯤ ꯀꯌꯥꯅꯣ ꯍꯧꯖꯤꯛ ꯉꯥꯏꯗꯣꯏꯁꯦ ꯆꯍꯤ 10 ꯍꯦꯟ ꯆꯪꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯆꯍꯤ 10 ꯍꯧꯖꯤꯛꯄꯨ ꯑꯌꯨꯛꯀꯤ ꯍꯋꯥꯏ ꯈꯔ ꯅꯨꯡꯗꯥꯡꯒꯤ ꯍꯋꯥꯏ ꯈꯔ ꯍꯪꯒꯥꯝ ꯈꯔ ꯀꯣꯕꯤ ꯈꯔ ꯍꯋꯥꯏ ꯈꯔ ꯁꯨꯝ ꯆꯥꯔꯒ ꯁꯨꯝ ꯎꯈꯣꯡꯇꯦꯟꯗ ꯉꯥꯔ ꯐꯝ ꯂꯩꯕꯁꯦ ꯂꯣꯏꯅꯃꯛꯁꯤꯗꯤ ꯑꯦꯟꯖꯥꯏꯇꯤ ꯅꯥꯔꯛꯑꯅꯤ ꯁꯥꯏꯀ꯭ꯔꯥꯇꯤꯛꯁ ꯅꯥꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯍꯛꯆꯥꯡꯗꯀꯣ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯆꯥꯅ ꯍꯥꯏꯖꯩꯁꯤ ꯆꯨꯝꯃꯦ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯦ ꯑꯃ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯦꯖ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯟꯐꯝ ꯈꯔꯒ ꯄꯤꯔꯒ ꯌꯨꯝ ꯀꯩ ꯁꯥꯍꯜꯂꯒ ꯀꯗꯥꯏꯗꯅꯣ ꯁꯨꯕ ꯅꯣꯝꯕꯒꯤ ꯂꯩꯍꯜꯂꯒꯅꯤ ꯍꯌꯦꯡꯋꯥꯏ ꯌꯥꯅꯔꯀꯥꯟꯗꯅ ꯌꯥꯅꯕꯩ ꯊꯣꯛꯄ ꯑꯃ ꯇꯧꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯋꯥꯕ ꯑꯃꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯇꯝꯊꯤꯕ ꯊꯧꯗꯣꯛ 9 ꯈꯟꯒꯠꯄꯗ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛꯁꯤ ꯌꯥꯎꯔꯦ ꯍꯥꯏꯗꯣ ꯑꯗꯨꯅꯦꯕ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯋꯥꯔꯤꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯁꯥꯟꯅꯕꯒꯤꯀꯣ ꯑꯗꯨ ꯏꯃꯥ ꯃꯇꯥꯡ ꯃꯇꯝ ꯆꯥꯕꯗ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯆꯕꯒꯤ ꯇꯟꯖꯥ ꯑꯗꯨꯝ ꯂꯧꯖꯒꯦ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯂꯝꯕꯤ ꯃꯄꯥ ꯐꯥꯎꯕꯅꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯁꯤꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯏꯃꯥꯒꯤ ꯋꯥꯐꯝꯁꯤ ꯂꯣꯏꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯦ ꯏꯃꯥ ꯃꯔꯛꯇ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯔꯣ ꯏꯃꯥ ꯇꯥꯕꯤꯌꯨ ꯍꯥꯟꯅꯗꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯥꯛꯄꯁꯨ ꯃꯦꯗꯥꯝ ꯀꯨꯟꯖꯔꯅꯤ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝ ꯆꯥꯔꯝ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯑꯗꯩ ꯃꯃꯥꯡꯊꯛꯇꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯉꯝꯖꯕ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯤ ꯈꯔ ꯍꯣꯠꯅꯈꯤꯕꯁꯨ ꯂꯩ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯆꯥꯡꯄꯥꯠ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯁꯣꯈꯥꯏꯕꯝ ꯏꯕꯦꯝꯃ ꯇꯔꯥꯝꯂꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯃꯤꯠꯁꯦ ꯇꯥꯡ 16ꯅꯦꯅ ꯃꯥꯅꯤ
ꯍꯣꯏ ꯁꯥꯔꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯄꯩꯁꯥ ꯀꯥꯞꯄ ꯈꯣꯠꯄꯁꯨ ꯍꯩꯖꯗꯕꯅꯤꯅ ꯍꯌꯦꯡ ꯗꯣꯅꯔ ꯃꯤꯠ ꯂꯥꯛꯄꯒꯤ ꯇꯔꯤꯛꯇꯨꯗ ꯈꯔ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯖꯔꯦ ꯁꯣꯏꯗꯅ ꯂꯥꯛꯆꯔꯅꯤ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅ ꯑꯗꯨꯒ ꯂꯥꯛꯄꯤꯌꯨ ꯁꯥꯔ ꯅꯍꯥꯟ ꯁꯥꯔꯅ ꯃꯅꯥ ꯑꯃ ꯐꯪꯕꯤꯕꯗꯣ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯊꯥꯒꯠꯆꯩ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯁꯦ ꯗꯣꯅꯔꯁꯦ ꯀꯩꯅꯣꯗ ꯖꯨꯟꯗꯒꯤ ꯌꯥꯎꯈꯤꯕꯅꯦꯕ ꯁꯥꯔ ꯀꯔꯝꯕ ꯒ꯭ꯔꯨꯞ 1ला ꯒ꯭ꯔꯨꯞ 2रा ꯂꯤꯁꯇꯔ ꯀꯔꯝꯕꯗꯅꯣ ꯒ꯭ꯔꯨꯞ 3 ꯂꯩ ꯍꯥꯏꯖꯔꯤꯕꯀꯣ ꯁꯥꯔ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯊꯥꯅꯗꯕ ꯒ꯭ꯔꯨꯞꯇꯨꯅꯦꯅ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯂꯤꯁꯅꯦꯅ ꯍꯥꯏꯕꯤꯌꯨ ꯂꯤꯁ ꯒ꯭ꯔꯨꯞ ꯑꯅ ꯍꯥꯏꯕꯤꯔꯣꯀꯣ ꯑꯗꯨꯅ ꯂꯤꯁ ꯒ꯭ꯔꯨꯞ ꯑꯅ ꯀꯧꯏ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯇꯥꯛꯄꯤꯌꯨ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨ ꯖꯨꯟꯗ ꯑꯗꯨꯝ ꯊꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯁꯥꯔ ꯀꯩꯁꯨ ꯀꯥꯏꯗꯦ ꯖꯨꯟꯗ ꯊꯤꯒꯤ ꯖꯨꯟꯗ ꯑꯗꯨꯝ ꯊꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯗꯤ ꯖꯨꯟꯗ ꯑꯗꯨꯝ ꯊꯤꯖꯔꯒꯦ ꯍꯣꯏ ꯖꯨꯟꯗꯁꯨ ꯗꯣꯅꯔ ꯃꯤꯠ ꯇꯧꯒꯅꯤ ꯍꯟꯗꯛ ꯐꯦꯕꯋꯥꯔꯤ ꯇꯧꯔꯒ ꯐꯦꯕꯋꯥꯔꯤꯗꯒꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯍꯥꯏꯔ ꯊꯥ 3 ꯂꯩꯔꯒ ꯖꯨꯟꯗꯁꯨ ꯇꯧꯒꯅꯤ ꯖꯨꯟꯗꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯃꯔꯝꯗꯤ ꯖꯨꯟꯁꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯅꯦꯕ ꯖꯨꯟꯁꯤना ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯒꯤ ꯐꯥꯎꯟꯗꯦꯁꯟꯅꯦꯕ ꯃꯥꯗꯤ ꯇꯥꯡ 24ꯁꯦ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯇꯥꯒꯦꯔꯥ ꯅꯣꯡꯃꯥꯏꯖꯤꯡ ꯇꯥꯔꯣꯏꯔꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯗꯧ ꯂꯩꯔꯦ ꯁꯤꯃ ꯅꯣꯡ ꯇꯥꯔꯁꯨ ꯑꯗꯨꯝ ꯇꯧꯔꯗꯧꯕ anyway thank you so much ꯌꯥꯎꯕꯤꯕ ꯂꯥꯛꯄꯤꯌꯨ ꯁꯣꯏꯗꯅ ꯑꯗꯨꯃ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯃꯤꯅꯠ ꯈꯤꯇꯪ ꯂꯩꯖꯔꯤ ꯃꯤꯅꯠ 12ꯒꯨꯝꯕ ꯊꯧꯔꯝꯁꯤꯗ ꯂꯩꯖꯔꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯄꯨꯡ 12 ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯧꯔꯝꯁꯤ ꯄꯨꯡ 1 ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯊꯧꯔꯝꯁꯤ ꯍꯧꯅꯕꯒꯤ ꯄꯥꯟꯗꯝꯅꯤ ꯑꯗꯨꯕꯨ ꯊꯧꯔꯝ ꯍꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯌꯥꯗꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯔꯛꯄꯗ ꯍꯦꯛ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯗꯨꯅ 1:30 ꯍꯥꯏꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯖꯔꯩ ꯕꯥꯏ ꯂꯩꯁꯥꯡꯊꯦꯝ ꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯊꯣꯏꯕ ꯁꯥꯔ ꯐꯣꯟꯁꯤ ꯐꯅꯌꯥꯝ ꯇꯧꯕꯁꯦ ꯐꯪꯗꯦ ꯍꯟꯗꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯒꯤ ꯃꯦꯋꯥꯛꯅꯔ ꯈꯪꯗꯦ ꯃꯇꯥꯡꯅꯅꯤ ꯌꯥꯝ ꯍꯥꯡꯕ ꯇꯥꯏꯃꯤꯡꯁꯨ ꯌꯥꯝ ꯌꯥꯎꯕꯅꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯗꯤ ꯐꯪꯕꯤꯔꯦ ꯑꯣꯖꯥ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯅꯤꯡꯊꯝ ꯀꯨꯝꯍꯩꯒꯤꯗ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯑꯃ ꯐꯪꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯇꯤꯚꯤꯗꯒ ꯊꯥꯒꯠꯂꯛꯄꯗꯣ ꯍꯣꯏ ꯍꯣꯏ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯁꯥꯗꯣꯛꯈꯤꯕ ꯗ꯭ꯔꯃꯥꯗꯨꯁꯨ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯖꯕ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯑꯝꯇꯒ ꯁꯥꯔ ꯐꯣꯡꯗꯣꯛꯆꯒꯦ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯊꯣꯏꯕ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯂꯩꯁꯥꯡꯊꯦꯝ ꯇꯨ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯇꯥꯕ ꯂꯝꯕꯤꯁꯦ ꯁꯥꯔ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔ ꯐꯠꯇ꯭ꯔꯕ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏ ꯀꯣꯏꯂꯥ ꯊꯥꯕꯤꯅꯦꯅ ꯑꯩꯈꯣꯏ ꯄꯛꯀꯥ ꯃꯇꯦꯛ ꯂꯧꯔꯝꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯣꯏꯂꯥ ꯈꯔ ꯊꯥꯔꯝꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯁꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨ ꯃꯔꯤ ꯂꯩꯅꯕꯅ ꯑꯩꯈꯣꯏ ꯇꯥꯕꯤꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯇꯨ ꯂꯩꯁꯥꯡꯊꯦꯝꯁꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯝꯕꯤꯅꯦꯕ ꯁꯥꯔ ꯃꯁꯤ ꯌꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕꯅ ꯑꯝꯇꯪ ꯌꯦꯡꯁꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯦꯅ ꯁꯤꯝꯇꯒ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯣ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯂꯩꯁꯥꯡꯊꯦꯝ ꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯦꯛꯃꯟ ꯂꯣꯝꯗꯒꯤ ꯀꯩꯅꯣꯝꯗ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯁꯨ ꯌꯥꯗꯦ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯊꯣꯏꯕ ꯋꯥꯐꯝꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯁꯥꯔ ꯁꯤꯅ ꯂꯣꯏꯖꯔꯒꯦ ꯁꯥꯔ ꯌꯥꯝ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯕꯗ ꯊꯥꯒꯠꯆꯔꯤ ꯁꯥꯔꯒꯤ ꯈꯣꯟꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯊꯪ ꯃꯌꯥꯝ ꯌꯣꯟꯕꯗꯨ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯨꯝ ꯉꯛꯄ ꯑꯃ ꯌꯥꯎꯋꯦꯕ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯈꯣꯟꯖꯦꯜꯁꯤ ꯌꯥꯝꯅ ꯉꯛꯄ ꯅꯨꯄꯤ ꯁꯥꯔꯦ ꯃꯥꯜꯂꯤ ꯅꯨꯄꯥ ꯁꯥꯔꯦ ꯃꯥꯜꯂꯤ ꯑꯗꯒꯤ ꯈꯣꯟꯁꯦ ꯑꯃꯒ ꯃꯥꯟꯅꯗꯕ ꯑꯗꯨꯛ ꯃꯇꯤꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯍꯣꯠꯅꯖꯒꯦ ꯉꯁꯤ ꯑꯅꯧꯕ ꯋꯥꯔꯤꯅꯤ ꯑꯅꯧꯕ ꯋꯥꯔꯤꯗꯒꯤ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯟꯗꯣꯛꯆꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯑꯩ ꯍꯟꯗꯛꯁꯤ ꯈꯤꯇꯪ ꯆꯤꯟꯕꯅ ꯍꯥꯏꯕ ꯇꯥꯔꯦ ꯉꯝꯗꯕꯅꯤ ꯁꯣꯏꯗꯅ ꯃꯊꯪ ꯍꯣꯠꯅꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯁꯤꯔꯣꯏꯗꯕ ꯅꯥꯔꯣꯏꯗꯕ ꯃꯉꯥꯏ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯑꯩ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯣꯡꯃ ꯑꯗꯨꯝ ꯇꯥꯔꯛꯀꯗꯣꯏꯅꯤ ꯆꯠꯂꯤꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯊꯥꯡꯂꯤꯕ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯍꯣꯜꯂꯤꯕ ꯅꯨꯡꯁꯥꯁꯣꯔ ꯑꯉꯛꯄꯅꯤ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗ ꯃꯦꯆꯤꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯌꯣꯠ ꯅꯠꯇꯕ ꯃꯦꯆꯤꯟ ꯑꯃ ꯑꯗꯨꯁꯨ ꯎꯟꯁꯥꯒꯤ
ꯑꯗꯨꯒ ꯁꯥꯗꯣꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯗꯣꯡꯁꯤꯅ ꯏꯟꯖꯤꯟ ꯑꯃ ꯁꯦꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯤꯁꯤꯅ ꯌꯣꯠꯅ ꯁꯦꯝꯕꯅꯤ ꯌꯣꯠꯇꯣ ꯃꯣꯕꯤꯜ ꯍꯥꯞꯄꯒ ꯊꯥꯎ ꯍꯥꯞꯄꯒ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯃꯗꯩꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯩ ꯍꯧꯍꯜꯂꯒ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯛꯇꯨꯅ ꯃꯩ ꯎꯪꯉꯒ ꯆꯛꯈꯥꯏꯔꯀꯥꯟꯗ ꯃꯗꯨ ꯃꯥꯏ ꯄꯋꯥꯔ ꯇꯧꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯅ ꯎꯟꯁꯥꯅ ꯁꯦꯝꯕ ꯑꯗꯨꯒ ꯃꯊꯛꯀꯤ ꯀꯨꯌꯣꯝꯁꯤꯅ ꯑꯃꯨꯛ ꯐꯖꯍꯜꯂꯒ ꯃꯅꯨꯡꯒꯤ ꯀꯨꯌꯣꯝꯁꯤꯅ ꯃꯇꯣꯡ ꯃꯌꯥꯝ ꯑꯃ ꯃꯁꯜ ꯃꯌꯥꯝꯁꯤꯅ ꯇꯧꯔ ꯎꯪꯉꯒ ꯃꯗꯩꯗꯤ ꯁꯤꯡꯂꯤ ꯃꯌꯥꯝ ꯑꯃ ꯇꯧꯔ ꯁꯤꯡꯂꯤꯗꯒꯤ ꯏ ꯄꯨꯊꯣꯔꯛꯑꯒ ꯆꯥꯔꯤ ꯊꯛꯂꯤ ꯃꯌꯥꯝꯁꯤꯅ ꯀꯤꯗꯅꯤꯅ ꯏ ꯁꯨꯡꯉꯒ ꯊꯥꯖꯤꯜꯂꯒ ꯍꯥꯔꯠꯅ ꯃꯗꯨꯒꯤ ꯏꯗꯨ ꯉꯪꯉꯒ ꯍꯥꯏꯇꯥꯔꯦ ꯏꯗꯨ ꯖꯦꯅꯦꯔꯦꯠ ꯇꯧꯔꯒ ꯕ꯭ꯔꯦꯟꯗ ꯊꯥꯔꯒ ꯕ꯭ꯔꯦꯟꯁꯤꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯞ ꯂꯦꯞꯈꯤꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯩꯗꯧꯈꯤꯅꯤ ꯁꯤꯒꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯐꯪꯉꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯁꯨꯡꯉꯤꯕꯅꯦꯕ ꯈꯟꯖꯜꯂꯣꯏꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯃꯨꯛ ꯀꯤꯕ ꯂꯩꯄꯣꯟꯇꯦꯗ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯋꯥꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯊꯣꯛꯇꯣꯝꯗꯒꯤ ꯌꯥꯝꯕꯦꯝ ꯑꯅꯤꯇꯥ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯁꯥꯔꯒꯤ ꯅꯍꯥꯟ ꯃꯅꯥ ꯑꯃ ꯐꯪꯕꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄꯨꯡ 9:30ꯒꯤ ꯁꯥꯔ ꯑꯣꯔꯦꯟꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄꯨꯡ 9:30 10 ꯇꯥꯗ꯭ꯔꯤꯐꯥꯎꯗꯤ ꯏꯁꯩ ꯁꯛꯄꯤꯔꯛꯀꯅꯨꯅ ꯍꯥꯏꯅ ꯂꯥꯎꯊꯣꯛꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯤꯡꯁꯤꯅ ꯃꯗꯨꯒꯤ ꯔꯨꯜꯗꯨꯒꯤ ꯋꯥꯡꯃꯗ ꯍꯦꯛ ꯑꯍꯥꯟꯕ ꯇꯧꯕꯒꯤ ꯏꯁꯩ ꯍꯦꯛ ꯁꯛꯂꯛꯄ ꯇꯧꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯁꯥꯔ ꯑꯣꯔꯦꯟꯅ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯗꯨ ꯇꯥꯗꯕꯤꯗ ꯃꯥꯏ ꯅꯤꯡꯉꯛꯄꯗꯨ ꯇꯧꯕ ꯑꯃ ꯍꯦꯛ ꯇꯧꯕꯁꯦ ꯃꯁꯤ ꯀꯣꯂꯔꯁꯤꯡꯁꯦ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯁꯥꯔ ꯍꯣꯏꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯅ ꯍꯣꯠꯅꯖꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯂꯥꯎꯊꯣꯛꯏꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯔꯒꯤ ꯍꯟꯗꯛꯀꯤ ꯃꯅꯥ ꯐꯪꯕꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯐꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯊꯧꯗꯣꯛꯇꯨꯒꯤꯗꯤ ꯐꯣꯟ ꯇꯧꯕ ꯀꯩꯗꯧꯕꯗꯤ ꯌꯥꯎꯕꯗꯤ ꯌꯥꯎꯗꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯀꯩꯀꯩꯗꯩꯗꯤ ꯁꯨꯝ ꯇꯥꯖꯕꯗ ꯍꯣꯏ ꯀꯣꯜ ꯇꯧꯕꯗꯣ ꯀꯣꯜ ꯇꯧꯒꯟꯗꯕ ꯍꯥꯏꯇꯥꯔꯦ ꯊꯣꯛꯆꯣꯝ ꯍꯥꯏꯕ ꯈꯨꯟꯁꯤꯗꯒꯤ ꯀꯣꯜꯁꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯖꯥꯇꯦꯁꯣꯔ ꯍꯣꯏ ꯑꯃꯅꯤꯗꯤ ꯇꯧꯕ ꯌꯥꯎꯕꯅꯤ ꯑꯌꯥꯝꯕ ꯍꯣꯏ ꯄꯥꯛꯅꯗꯤ ꯌꯥꯎꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯕꯗꯤ ꯂꯣꯏ ꯇꯥꯅꯩ ꯑꯍꯜ ꯂꯃꯟ ꯂꯩꯁꯤꯡꯁꯦ ꯔꯦꯗꯤꯑꯣ ꯇꯥꯅꯩ ꯑꯗꯒꯤ ꯏꯁꯩ ꯁꯛꯄꯗ ꯀꯩꯗꯧꯕ ꯏꯁꯤꯡ ꯐꯣꯟꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯒꯤ ꯁꯥꯔꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏ ꯇꯥꯅꯩꯌꯦꯕ ꯇꯥꯕꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯕꯗꯤ ꯐꯣन ꯐꯪꯗꯕꯒꯤꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯐꯪꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯐꯣꯟ ꯇꯧꯕ ꯁꯪꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯦꯅ ꯈꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯇꯧꯕꯁꯤꯗ ꯐꯪꯉꯦ ꯁꯤ ꯍꯥꯏꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯕꯨꯗꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯤꯅ ꯍꯥꯏꯅꯔꯤꯅꯤ ꯐꯣꯟ ꯇꯧꯔꯛꯄꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯤ ꯌꯥꯏꯔꯤꯄꯣꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯥꯏꯔꯤꯄꯣꯛ ꯁꯥꯏꯠꯁꯦ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯃꯤꯅ ꯍꯥꯏꯔꯛꯑꯦ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯔꯦꯗꯤꯑꯣ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯅ ꯈꯥꯡꯉꯕꯣꯛ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯈꯥꯡꯉꯕꯣꯛ ꯀꯣꯂꯔ ꯃꯌꯥꯝꯁꯦꯅ ꯉꯁꯥꯏ ꯍꯥꯏꯅꯩꯑꯕ ꯅꯍꯥꯟꯋꯥꯏ ꯃꯤꯅ ꯁꯨꯝ ꯍꯥꯏꯔꯤꯅꯤꯀꯣ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯅꯤ ꯅꯣꯏ ꯔꯦꯗꯤꯑꯣꯁꯤꯕꯨ ꯈꯥꯡꯉꯕꯣꯛ ꯔꯦꯗꯤꯑꯣꯔꯣ ꯒꯥꯏ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯛꯏꯅꯤꯀꯣ ꯑꯩꯅ ꯍꯦꯔꯥ ꯈꯥꯡꯉꯕꯣꯛꯇꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯀꯣꯜ ꯇꯧꯕ ꯑꯃꯅꯤ ꯌꯥꯎꯕꯩ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯣꯅ ꯍꯥꯏ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯑꯁ ꯅꯣꯏꯒꯤꯁꯤꯕꯨ ꯀꯩꯅꯣ ꯈꯛꯇꯒꯤ ꯂꯝ ꯑꯗꯥꯏꯒꯤ ꯑꯅꯛꯄ ꯑꯃꯅꯤꯗꯨ ꯈꯛꯀꯤꯔꯣ ꯒꯥꯏꯅ ꯍꯥꯏꯔꯛꯄꯒ ꯌꯥꯎꯋꯦꯕ ꯃꯤꯅꯀꯣ ꯑꯗꯨꯅ ꯍꯟꯗꯛ ꯑꯃꯨꯛ ꯍꯥꯏꯕ ꯍꯧꯔꯦ ꯑꯗꯨꯅ ꯌꯥꯏꯔꯤꯄꯣꯛꯂꯣꯝꯒꯤ ꯃꯤ ꯌꯥꯝ ꯌꯥꯎꯋꯦ ꯅꯣꯏꯒꯤꯁꯦ ꯑꯇꯩꯗꯤ ꯐꯪꯗꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯐꯪꯉꯤ ꯃꯈꯟ ꯃꯈꯟ ꯐꯪꯉꯤꯁꯤꯗꯤꯀോ ꯌꯥꯎꯔꯛꯏꯁꯤꯅꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯉꯥꯛꯇꯅꯤꯗ ꯊꯦꯡꯅꯔꯤꯁꯦ ꯑꯗꯒꯤ ꯐꯣꯟ ꯇꯧꯕꯤꯔꯅꯦꯕꯀꯣ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯆꯤꯟꯖꯕꯅꯤꯅ ꯐꯣꯟꯒ ꯇꯧꯔꯛꯄꯗꯣ ꯇꯥꯞꯅ ꯄꯥꯏꯔꯒ ꯍꯦꯛꯇ ꯅꯪꯗꯕꯁꯨ ꯌꯥꯎꯋꯦꯕ ꯑꯁ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯏꯕ ꯅꯤꯡꯗꯅ ꯐꯣꯟꯁꯦ ꯇꯛꯅ ꯇꯧ ꯄꯥꯏꯔꯨꯅꯦꯕ ꯍꯜꯂꯣꯅ ꯍꯥꯏꯅꯦꯕ ꯑꯗꯨ ꯇꯨꯠ ꯑꯗꯨꯝ ꯀꯛꯊꯠꯈꯤꯅꯦꯕ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯍꯜꯂꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯇꯧꯔꯝꯃꯒꯅꯦ ꯀꯤꯔꯤꯅꯤ ꯈꯪꯗꯦ ꯍꯪꯒꯣꯏꯔꯤꯅꯤ ꯈꯪꯗꯦ ꯇꯨꯠꯅ ꯇꯧꯔꯛꯀꯅꯦꯕ ꯍꯧꯖꯤꯛꯁꯨ ꯄꯨꯛꯅꯤꯡ ꯋꯥꯔꯣꯝꯗ ꯅꯝꯕꯔ ꯑꯃ 94ꯅ ꯂꯣꯏꯕ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯔꯤꯅꯤ ꯉꯁꯥꯏꯗꯒꯤ ꯐꯣꯟꯁꯦ ꯄꯥꯏꯈꯠꯄꯒ ꯑꯗꯨꯝ ꯇꯧꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯨꯔꯀꯥꯟꯗꯅ ꯑꯉꯥꯡ ꯃꯆꯥ ꯍꯦꯛ ꯑꯣꯏ ꯂꯩꯔꯝꯕ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯗ ꯈꯔ ꯃꯤꯑꯣꯏ ꯆꯥꯖꯗꯕ ꯍꯦꯛ ꯑꯣꯏ ꯂꯩꯔꯝꯕ
sumain tawbase ta saurba yade ba khoina thabak taw matamda adagi thabak tudi values do khangadam ne phone tawbiribduna aina tawri simi myam tari ni ko aina tawri simi na kari khanni na adai caller amani yauri ba ko ayong nung thin da nong phadok phone taw matamda pungning warol da kashu taw do aduga ayong nung thin da yu thaksalaga pungning waram da call torokpa ama ni haitare caller ama ni leire aduna adugumadu so koina tawhonjaning de adugi mathakta adu maina sum tawbirak taragadi hariba number do amohana khoigi thorom sida call tawbada chalo oyeba maramdi adugummaduna thorom si loira matung da khoi mi meyam taeba khoi thorom si yengbiu hoji hoji live da lebiru mi si phagi nate meyam na yengbiu mi chatret ka khare hena leiri ne ba hoji hoji TV channel amda hoji ma pa da sangam te yengbiu mi asu amna kasu leitaba ne khoi ni hele habai nate mina thawai na ta na tawna tajari ba sigum thorom sida masak thina bagi dama hona biroi da bane ai mana maram ora kanda mi gi nungai tana ba taw hongna de da kodi pun ba kanda ko ai gi nungai na bana khanne mi gi nungai ra loren khalle an ai gi cha da bin sang thong da ai khande ba mi gi cha da ba du thong do saru kodi mi gi cha na ba thonga ai gi di horen moro kitang mela su ya na da mai khanjai hai tare masi ai khoi gi chana bi ni hai tare aduna ko thaga chai hana hana aduna mayam koi ngak thok minasi fajana nungai na ta minasi soi ki ba lan ki ba yaw su aduna mayam na call tawda sanabi ganu call adumak tawbiu adongi damak tani mayam gi damak tani na phagi farang di tan na thabak sin bi raktaba adana hida lang thak thak call tawbi raktaba ada torok podo khoi dum khangjai wahai wata da dum khangjai matung da call phangoi hello minga ma dilai from ibc hello sir khanga wakta bilasini ni ngasi na han bro ngasi na han mane lunga tarib ne aina mingje ngasi na han man ba bilasini ko khanga bokte call torok se yaude yam nungai jare saruga birak pa haibi ho kari matang da haibi ningi kari wafam thambi ningi matam so loisale e asigi la thok sari ba thorom sigi chap chaba matam haibi do oire haibi ho kari wafam haibi ningi haragi thoram loi tajari e radio da tabi bro phone da tabi bro video da tari e yam nungai je hagi sikta tayai ga do nungai ta bada dikta saga medan se balaga wai sanagi bodu ta ba yam nungai lumbaga tari banida thagachari tabi uko domak nungai na masina han ba call to birak kune so haire yam nungai jai arbudu thagachari thank you matam na loi ba haibadu oire pai leitre ngasi gidi losinjare aduga kobi hangam aitare khara ucharake ni maibel sing no khoiste lakpa khoiste chatkani gare je nomit nini na tha ma kobi tha badina kobi chawbo ngai ra leibe yauri ni aitare tobal achobadagi sobita soibam kobi ful kobi lei kobi hangam bebire tono phajagre hangam kobi se tono phajagar jani yeng badane adu imana yam chawna keno tawna haitare ko tobi ba haitare duga kakching dagi su phigi ima singla pirami na kobi lei sim da kai ke sab du chagi na la piram ba tawal dagi masobita mamono piga la pirami yam kuina pungkhai ma punga ma fambirami aduga ima khoina pobirei ni se adagi kakching dagi ima ibetombi haitare tim la pirame asi mafam sida so yam nungai jai ma ibetombi ga sulak piramba ma si mamang tak to sulai kakching da haitare ma khoi jimi na masak adum khangba imong manung adum nungai ai fana leiba macha ma su yam nungai na leiba imong ni do tawai tajaba haiba tare thagachari thank you so much anana koina leijari ba mafam sidagi maibel singna haitare nungsibi dena koi mafam sida lengbirak tro khongol tabi ba haninga leitana thagachari thank you so much madam NG memcha thagachari ngarang Lupali Singani haiba tare face to face ki pangbirak pa Lupali Singani ma haitare mayam dagi lakpada punna Lupali Sing ani into ani haitare mari di fangjare am nungai jai kone sinja langjabada 10,000 hena changba thorom amada mayamna pateng pangbirak ki basing ani ngai leitana thagachari
Tawala Chobudagi, Ima Subita, Kobilei, Kovifu, Donor Supisa Pibirami, Aduga, Yankom, Ibitom, the Coxing Mayaleka, Lupa, Chanipan, a drone labor, the soy than happy on a Pibirami, drone labor Gisimi, Marie Mangasuzele, Aduka drone get a queen of Kaibadi later, which showed in Angamnava, Shona dum Pina Bivotion, or Tamnatana dum Honazegi, Salam, Pisa, Coxing Kunyai, Donor Gilupasani Shubito Pirami, Aduga. Pachani donor function or donor ki function ki damak pibi rami hai ba. Thagachari face to face ki damak NGMM chalu policy ni pibi rakhi bani. Thagachari duga mayang nambam Govinson Singh Laikhidraba duga koi kaka gopan duga ama koi ki inomcha Santi Devi Kongnang mari fang ba kakching hai tare birthday ka mari leina na policy manga pibi ramani aduna ngarang inspector te aidena lautok sabadu ma ki mapun mising ngarang ni. Aduga baby Elias Premi Vishnupur Ward number 5 to Gilupachani face to face ki damak narang baby rakhi bai tar sitha jaba yaur ka sume amna tek to biro kone lok thok jabada sitha jaba yaur gati adu kerek tigi tema thoibi kobi hangam baby rokpa thagachari aduga kakching digi che sakhi thagachari che sakhi na baby ramba nahan aina uchabada wal ho bai batare aduga masidi uchare thagachari anana Ima Subita Queen Kobi Ngam Te Pubi Rakpa. Thank you so much. Anana Ngarang Dio Zaras Nong Tomamda Namjaba face to face ki lak pibagi damak hai tare koi khudol tamjab dain hai jabado koi khungang dabula adi koi khungang ge hongna basidi mana masing piwa duga samai to buja khodi am chane am na harawe koi chane bini mi na di kari khandoi no khangde no ado asa ina ngarang di daw yam yakhi da hai tare ko 26 January or Sunday or koi stesu kethel pham deba aduna hojik ai kethel do thoi khoi khongjom bazar kethel da tho ubneba haribo kaji aso cho haribo kaji tho hoye adagi pochai tai 10 kos kari kari mam yol hoye hai tare adu ngarang ngasi yoli sing ngarang yol moduna adubu aroi banate ngarang na thagachari oja singlen vaishna aduga oja danabir thank you so much oja asem jiten aduga lily drinking water thagachari ko sponsor tobi giba onomak sing Hanana Thagachari, Nasigi Matang, the Puning Warol Toromsi, Lucinjagi, Tabi River Sing, my Hampunamak, Hanana Thagachari, Pabaya Pabo Minasi, Makagi Toronto Mutaminasi, Huzakitamak to the Mayamagila Tokchari, and over be short Namana. Nasigi Inspector Day, the Puduna Laxigi, Punomapu, Kurumjari. Take care. Nakui ni babungi tungi nulak peroi. Ichani di apa mesti temai tamduna ne. Acu bumi oibang amna boh nak kata ne. Dugane. Matam pun makta. Nang ni yang nabani nak kali bayi tamoshi nadine. Na. Ang budi tamoshi nuksi kibani na. Bima, Shudo, Nangai Gilabak the Tamam Dramalin he. Indomcha, Yum see the lady Baput Cutting Magna, Nachabu Potabum Kanghandri. Matam Kradang di, Nachagi Potabum Ying Jorake. Tawai da Yushena Nushibinambo, Aina Command Tador Zatuba. Nandi Tawain. Nangna, I nak the labor Makai. I keep on Sisina. Diamond Pants in the camp to me hold it. Nanga Tangi Kongtang to the ne. Maigi com the Tata and Navana. I need Senariva. I need Senator Dicana Senator again. I should mean it. I am hoping it here. Soviet. Kiesiman and Marina Common. Moigu Ukilduna swing on the negotiation Toshadana. England would be a Palavan. Imose, Sagai Sigilani. Nangania, Imose, Tatita win at the way Yaroi. No, the white hoy from those, try to wear bro. Naturuna. A Pansissima Cotton.
ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯗꯤ ꯀꯩꯗ ꯆꯥꯛ ꯆꯥꯗꯣꯏꯕ ꯆꯥꯅꯕ ꯄꯨꯈꯝꯁꯨ ꯑꯝꯇ ꯂꯩꯇꯦ ꯂꯀꯣꯏ ꯅꯨꯄꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯦ ꯅꯁꯥꯒꯤꯗ ꯈꯜꯂꯦ ꯑꯩ ꯉꯝꯃꯣꯏ ꯀꯣ ꯅꯨꯃꯤꯠ 5ꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯗꯅ ꯂꯩꯕꯕꯨ ꯅꯪ ꯅꯣꯡꯃꯇ ꯂꯥꯛꯑꯒ ꯌꯥꯔꯦꯛꯇꯦꯌꯦ ꯅꯪꯗꯤ ꯌꯨꯝꯗ ꯀꯩꯗꯧ ꯂꯩꯔꯤꯕ ꯑꯁꯨꯝꯁꯤꯅ ꯀꯗꯥꯏꯗ ꯂꯩꯔꯒꯦ ꯀꯥꯏꯅ ꯌꯨꯝꯗ ꯀꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯀꯗꯣꯏꯅꯣ ꯍꯪꯉꯤꯁꯤꯗꯤ ꯁꯤꯗꯕꯨ ꯃꯥꯅ ꯋꯥꯈꯜꯂꯣꯟ ꯇꯧꯔꯤ ꯀꯩꯖꯤꯜꯂꯤ ꯅꯪꯒꯤ ꯁꯛꯇꯝꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯍꯜꯂꯦ ꯊꯣꯛꯏ ꯍꯦ ꯅꯤꯡꯁꯤꯡꯕ ꯀꯧꯕ ꯅꯍꯥꯛꯅꯁꯨ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯅꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ Hangdokchare Ningthem Eye Care and Optical Computerized Eye Testing Mafamna Arongthong Opposite Oil Pump near District Hospital Thobal Ningthem Eye Care and Optical asi Saisakpi Chanchangi Thongangi Hekmachinda Hangduna Lejare Mafam asida tonga kudong chaba kaya marum pijari Mafam asida free eye checkup tawbagi amadi frame amadi lens da 30% ta kudong chaba pijari Adona season hariba frame adu kariguma tha taruk phawgi manungda tekhrabadi Mafam asida free da sinjagani Ningthem Eye Care and Optical Hariba asigi tonga ba kudong chaba singdi pediatric eye care contact lens service comprehensive eye exam loinana tonga ba treatment sing tawjariba sing adudi eye allergies eye infection eye inflammation eye injuries loinana dry eye hariba sing asi mafam asida layengmagi kudong chaba phongbigani loinana mafam asida tonga ba hausigi matamda sizinariba frame amadi lens camera phongbigani Akupa marol gida call to view 8787-344-541 Amukahana 8787-344-541 Arong thongda leiriba oil pump asigi opposite ta leizere ngasi magling sinbiro Ningthem Eye Care and Opticals Admission open Ruda Academy Thobal Wangmataba opposite Thobal College Manipur Ruda Academy Thobal gi chaliba chahi English singani kungamanga amadi kunga taruki oina play group tagi class 9 phawagi admission form thaba hujari School asi CBSE da affiliate tawraba class nursery dagi 12 phawagi tamba yaraba khudong chaba leiraba mafam amani School asi da thamjariba khudong chaba singdi separate boarding facility for both boys and girls class khudimakta smart class ki khudong chaba leizari Montessori playway method of teaching class 6 tagi na class 12 phawada NCC ki class leizari Amadi Art and Music ki class 2 dagina class 12 phawba khudong chaba pizari NEET UG Z amadi NDA gi special class leizari matik charaba science amadi computer gi laboratories leizari ngasi maklakpiduna adom gi angang singbu ming chansinbi akupa marol gi dama 7640871184 amukana 7640871184 Ruda Academy Thobal Wangmataba opposite Thobal College Manipur Anandapurna School of Sciences Thobal Admission open for the session 2025-2026 Mafam asida play group tagina class 10 phawagi admission tawba yaragani School asida play group tagina class 10 phawagi admission hangdokchari Mafam asida science stream gi oina class 11 amadi 12 ki khudong chaba leiba mafam ni Smart class ki khudong chaba leiraba ningthi zaraba practical room leiraba transport ki facility leiraba loinana akaknaba satra gi ratio masingda akaknaba ojana thapi tambiriba pak chaurba campus amadi shana khonabagi lampak ningthi jana leiraba Mafam asi nil khongdraba free pollution oiraba natural environment oiraba mafam amani asonba satra singi damakta akhanaba class leiraba mafam amani mafam asi da boarding gi facility oina nupa masa nupi masa gi tonga na thamjari 24/7 gi CCTV surveillance loinana monitor classroom leiraba mafam ni masida natana NEP gi full facility leiraba mafam amani qualified oiraba ningthijana train torba oza singna takpi tambiri mafam asi da stimulating and creative curriculum loinana extra co-curricular activities ki khudong chaba leiraba mafam ni
angangsinggi personality development hengananabagidamak tonganba session kaya marum thamjariba school ni ngasi lengsinbiru adomadongi piglibi isasingi mahimasing tamnananabagidamak khwaidagi khudongchabasingi manung challiba school amani Thoban Mela ground gina Yaripok chatpa lambi da leiriba Tomjing singi chingkhong mayada leizari Anandapurna School of Sciences Thoba Akopa marol gidama call tobiu 7004848189 loinana 8014100685 amadi 9436023006 Anandapurna School of Sciences near Thobal Tomjing Chingkhong. Door to door career consultants mama mapa aikoina khwaidigi waba mikop asi icha singna seranaba lambi singda nganga sangnaba yadana satkibaduni tasena matam chana makhoibu takpi tambi hodaba amadi lamjing hodabana makhoigi nungda leiriba honaning bigi sakti adu masak khangjadi masimangna aranba lambi de chatkhinaba chawba lambi ama oiraktuna nongmanogi imung khurimakta masing hengalakli mama mapa kayagi mi lupirang kangdari adu bungasidi madugi damakta thoini hena waningai oidre door to door career consultant Thobal Bazaar PNB opposite asida lakpiduna adongi isasing adugi career ga mari leinaba testing tokthokpiu amadi makhoigi pungning wakhalbu mangal pibiduna isasing momon minokta aikhoisu harau minok taminasi door to door consultants asida fangliba khudongchaba singdi ahanbada DMIT haibadi dermatographic multiple intelligent test DMIT test asi aikhoigi khusa singi mami amadi kopaktagi mami sing adu biometric scanning machine sizinaduna adomadongi isasing adugi Pokwadagi yaujarakpa hidden talents amadi personality khangdokpada natana 8 multiple intelligence khangtoknabagi scientific test report amani mafam asida thamjariba tongan tonganba khudongchaba sing asigi manungda improve academic performance and subject selection reduce career confusion and time management masikata natana increase confidence and leadership quality supporting special need student and productive learning mobile phone addiction therapy parenting upskill program anger anxiety amasung depression chingba pungning wakhal gi anabasing CBT haibadi cognitive behavioral therapy masigi special treatment amasung counseling tawduna normal life ta hanjinba kaya ngapkhre mahiroi sing khaktagi natana family amadi relationship counseling masigi khudongchaba sing asishu phanghanjari tasenamak mama mapa gi thodang asi imung manung samaj asakkimatik marupoi mama mapa na machabu warak pibagi niti niyom asi chumlabadi aikhoigi angang sing asi matam punamakta haina tanaba yaba angang puthokpung ngamgani masina mangda thamlaga parents sing tagi oiba special parenting upskill program hapta khudingi pangthoktuna mama mapa singa macha singi marakta apaba mari thamnaba program sing sillangi amadi parents kaya masida train tawkhre loinana kanaba kaya su phangkhre ngasi ngasi malengsin biro door to door career consultant Thobal Bazaar PNB opposite ayuki pung tara degina nungthil pung mari fawada unabiu tanabiu natraga call tobiu 7004539507 amadi 9774591307 door to door career consultants. Admission hangdukchari H Kainahal Memorial English School Langmaidong Brahma Sugunu Road near Langmaidong Police Outpost ngasi mak adomadongi piklibi sasing pre-nursery dagina class 10 phawi manungda leiba singna mingsan sinbiduna khudongchaba silobiu mama mapagi thauda masa singbu matik chana mahi masing haihanba maramasini school asida adongi sasingbu ngasi mo mingsan sinbiu well security guard 24/7 CCTV surveillance ki khudongchaba leiraba adugumlaba mafam amani canteen amadi stationery campus ki manungda matik chana leijari outdoor stadium matik chana leiraba tongan ba infrastructure matik chana leiraba classroom sing loinana angang singi kids playhouse matik chana leijari nupa masa singi hostel campus ningthijana senggo chagatuna leijari masi khaktanatana mafam asida nupi masa singi oiba hostel campusu matik chana tongana semduna leijari common library room leiraba yengbada ningthijaraba mausagi fajaraba mafam ecological park amasu manungda leijari computer lab loinana SSLC examination da 100% pass percentage oiraba school amani mijengpham oiraba nga kaya thadaduna miyamgi pungning singsinpham oiri single parent oiraba singi tuition fee 50% da khudongchaba pijari angang ahum tambagi manungda angang atomba free oijari football ama di volleyball gi
मतिक चारबा प्लेग्राउंड मफम असिदा लेजरी लोइनरा ROP रिवर्स ऑस्मोसिस प्लांट हक्सांग फन लेनब होनबदा अफब इसिंग थक्तब यादी स्कूल असिगी ओइना मतिक चाना लेजरी पुनिंग सिंसिनिंगाई ओरबा पोल्ट्री पार्क लेजरी निंगथीजरबा लेतेंगलबा मफम अमनी मफम असिदा साना खोनबगी ओइना इंडोर स्टेडियम मतिक चाना लेजरी ऑर्फान सिंगी ओइना स्कूल असिना फ्री पिजरी स्कूल असिगी ओइना ट्रांसपोर्टेशन की खुदोंग चाब लेजरी पिजरीबा नंबर सिंग असिदा कॉल तौबिदुना कुपमरोल खंबियु